ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯃꯗꯤ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯁꯟꯗꯣꯛꯆꯒꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯅꯤ꯫ ꯆꯍꯤ 60ꯒꯤ ꯃꯊꯛꯇ ꯂꯩꯔꯕ ꯑꯍꯜꯁꯤꯡꯅ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ, ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ꯫ ꯊꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦ, 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯏꯕꯨꯡ ꯖꯜꯖꯤꯠ ꯋꯥꯍꯦꯡꯕꯝ ꯊꯧꯔꯝ ꯍꯧꯒꯦ ꯇꯧꯕꯗ ꯀꯩꯅꯣ ꯇꯧꯏ, ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯀꯦ ꯇꯧꯏ ꯊꯧꯔꯝ ꯍꯧꯔꯛꯄꯗ꯫ ꯃꯌꯥꯝ ꯆꯍꯤ 60 ꯁꯨꯕꯤꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥꯁꯤꯡ, ꯄꯥꯕꯨꯡꯁꯤꯡ, ꯏꯙꯧꯁꯤꯡ, ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯅꯤ꯫ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯃꯇꯝꯗ ꯊꯦꯡꯅꯕꯤꯔꯛꯄ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯁꯥꯃꯤꯟꯅꯗꯅ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯃꯤꯟꯅꯁꯤ꯫ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯁꯛꯇꯣꯛꯄ ꯌꯥꯏ, ꯔꯥꯁ ꯂꯤꯂꯥ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯁꯥꯟꯅꯊꯣꯛꯄꯤꯕ ꯌꯥꯏ꯫ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯦ, ꯑꯗꯨꯅ ꯀꯣꯂꯔ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯇꯥꯃꯤꯟꯅꯁꯤ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ꯫ ꯍꯜꯂꯣ ꯍꯜꯂꯣ, ꯇꯔꯥꯝ ꯅꯣꯛꯆꯔꯤ, ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ꯫ ꯃꯦꯗꯥꯝ ꯑꯩ ꯆꯟꯗ꯭ꯔꯈꯣꯡꯗꯒꯤ ꯅꯪ ꯀꯀꯥ ꯏꯟꯗꯣꯈꯣꯡꯕꯅꯤ꯫ ꯃꯦꯗꯥꯝ ꯑꯅꯤ ꯄꯨꯟꯅ ꯂꯩꯕꯗꯨꯗ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯗ ꯃꯤꯡ ꯑꯝꯇ ꯆꯟꯒꯦꯅ ꯇꯧꯖꯔꯛꯄꯅꯤ꯫ ꯍꯣꯏ, ꯑꯗꯣ ꯀꯔꯤ ꯇꯧꯕꯤꯒꯗꯣꯏꯅꯣ ꯀꯀꯥ ꯄꯥꯕꯨꯡ? ꯑꯩ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯤꯡ ꯑꯃꯨꯛꯇ ꯆꯟꯖꯒꯦ ꯀꯩꯅꯣꯗ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯁꯦ ꯀꯩꯅꯣꯗ ꯀꯔꯤ ꯋꯥꯍꯪ ꯔꯦꯗꯤꯑꯣꯗ ꯃꯤꯡ ꯆꯟꯖꯟꯕꯤꯔꯣ, ꯑꯗꯨꯒ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯂꯤꯠꯂꯒ ꯆꯦꯟꯕ ꯌꯥꯔꯔꯣꯏꯀꯣ? ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯃꯤꯡ ꯍꯥꯟꯅ ꯑꯗꯨꯝ ꯆꯜꯂꯛꯈꯤꯒꯦ꯫ ꯐꯅꯥ ꯊꯛꯇ ꯄꯛꯄ ꯂꯥꯏꯖꯅ ꯈꯦꯟꯖꯣꯡꯅ ꯄꯥꯏꯊꯕ ꯃꯥꯏꯀꯩꯗ ꯂꯥꯏꯗ ꯏꯄꯛꯇ ꯇꯤꯟꯈꯤꯕꯒꯨꯝ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯋꯥꯍꯪ ꯔꯦꯗꯤꯑꯣꯗ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯍꯜꯂꯣꯟ ꯊꯧꯔꯝꯗ ꯃꯤꯡ ꯆꯟꯁꯤꯟꯖꯔꯦ ꯃꯤꯁ꯫ ꯌꯥꯏꯐꯔꯦ, ꯉꯁꯤꯗꯒꯤ ꯃꯤꯡ ꯆꯟꯁꯤꯟꯖꯔꯦ꯫ ꯑꯗꯣ ꯏꯁꯩꯁꯨ ꯑꯩꯗꯤ ꯌꯥꯝꯅ ꯐꯥꯖꯗꯦ, ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯏꯁꯩꯅ ꯍꯧꯗꯣꯛꯁꯤ, ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯪ ꯉꯪꯖꯔꯛꯀꯦ꯫ ꯏꯁꯩꯅ ꯍꯧꯗꯣꯛꯄꯅ ꯐꯩ꯫ ꯉꯪꯉꯛꯀꯅꯣ? ꯏꯁꯩꯅ ꯍꯧꯗꯣꯛꯄꯅ ꯐꯩꯕ ꯀꯀꯥ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯍꯥꯟꯅ ꯁꯨꯝ ꯀꯀꯥ ꯀꯧꯈꯤꯕꯅꯤꯅ꯫ ꯃꯣꯏꯔꯥꯡꯊꯦꯝ ꯇꯤꯀꯦꯟꯗ꯭ꯔꯒꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩ, ꯍꯣ ꯊꯥꯖꯃꯥꯟꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯤ ꯅꯣꯡꯏꯟ ꯑꯣꯏꯖꯒꯦ ꯄꯥꯝꯖꯕ ꯊꯋꯥꯏꯅ, ꯁꯤ ꯁꯨꯝ ꯇꯦꯟꯍꯟꯖꯔꯒꯦ ꯃꯤꯁ꯫ ꯑꯗꯣ ꯄꯥꯕꯨꯡ ꯏꯁꯩ 2 ꯑꯍꯨꯝ ꯁꯛꯀꯦꯅ ꯍꯥꯏꯈꯤꯒꯨꯝ ꯇꯧꯕꯅꯦ꯫ ꯃꯌꯦꯛ ꯑꯃꯗꯤ 2 ꯑꯍꯨꯝ ꯈꯛꯇꯪ ꯍꯥꯏꯖꯕꯅꯦ꯫ ꯃꯌꯦꯛ 2 ꯑꯍꯨꯝꯇꯪ꯫ ꯑꯗꯣ ꯃꯤꯁ ꯁꯤꯗ ꯑꯗꯨꯝ ꯇꯦꯟꯁꯤꯟꯕ ꯌꯥꯔꯕ꯭ꯔꯥ? ꯃꯤꯁ ꯍꯣꯏꯅ ꯀꯔꯤ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯀꯗꯧꯕ ꯄꯥꯕꯨꯡ ꯌꯥꯎꯗꯣꯏꯖꯥꯠꯂꯥ? ꯔꯦꯗꯤꯗ ꯂꯩꯕꯤꯔꯣ, ꯍꯧꯔꯛꯑꯗꯝꯅꯦ ꯍꯧꯖꯤꯛ꯫ 1 2 3ꯗ ꯂꯩꯕꯤꯔꯣ ꯄꯥꯕꯨꯡ꯫ ꯏꯃꯥꯏ ꯑꯗꯣ ꯍꯧꯔꯁꯤꯅꯦ꯫ ꯑꯩꯉꯣꯟꯗ ꯍꯪꯗꯣꯏꯗꯣ ꯑꯩꯗꯤ ꯏꯆꯥ ꯑꯅꯤꯃꯛ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯏꯆꯥ ꯑꯣꯏꯌꯦ ꯅꯪ ꯀꯀꯥꯅ꯫ ꯑꯗ ꯍꯌꯦꯡ ꯃꯤꯁ ꯍꯣꯏꯒꯤ ꯍꯌꯦꯡ ꯑꯩꯁꯦ ꯊꯃꯣꯏꯗ ꯂꯩꯕꯗꯨꯅꯤ, ꯑꯁꯦꯡꯕꯗꯨꯅꯤ, ꯆꯤꯟꯗ ꯃꯄꯨꯛꯇ ꯁꯨꯡꯂꯩ ꯂꯩꯇꯦ꯫ ꯃꯤꯁ ꯑꯅꯤꯅ ꯍꯌꯦꯡ ꯑꯗꯨꯒ ꯋꯥꯍꯪ ꯔꯦꯗꯤꯑꯣꯗꯒꯤ ꯀꯣꯟꯅ ꯄꯨꯕ ꯂꯥꯛꯑꯒꯁꯨ ꯁꯨꯝ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗꯨ ꯇꯝꯗ꯭ꯔꯤꯑꯅ ꯂꯧꯖꯩꯑꯕ ꯑꯩꯅ ꯑꯅꯤꯃꯛ꯫ ꯑꯗꯨꯅ ꯍꯌꯦꯡ ꯃꯤꯁ ꯑꯅꯤꯅ ꯋꯥꯍꯪ ꯔꯦꯗꯤꯑꯣꯗꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯈꯤꯕꯁꯦ ꯍꯦꯛ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯪ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯑꯃꯅꯕꯨ ꯍꯥꯜꯂꯁꯨ ꯇꯥꯛꯑꯝꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯌꯦꯡ ꯑꯉꯝꯕ ꯏꯆꯥ ꯑꯅꯤꯒꯤ ꯀꯀꯥꯒꯤꯁꯦ ꯁꯣꯏꯗꯅ ꯑꯩꯅ ꯈꯨꯗꯣꯜ ꯇꯝꯖꯒꯅꯤ꯫ ꯊꯦꯡꯛ ꯌꯨ
kaka zum ko ri pabung zum ko ri to ise question je hangbam khangdre akhoi mari do ipa isa oibagi mari do lapna thamgraga ne wari horji misnibla aduna phadau male ko horasi kaka kaino se ima je kai lamde oiduino ko adon tatra dobra haurak to ra bani Didi 1 2 3 hai gram ninga saina Howadi dum hai ta mi hai de munaba munga on chen ji ko chen akhoi ni di chen ba sunga ya roi ka ka no ni da matam gi hoi sat prabudi pakang or pagi le sabi or pagi oxygen se lo wa pasung sung mo tan do lai bak tam na na ni suina no wa ni ngai da si phone da phone program thamam dai ne adure suina ma kana dum sa ga deinan ka ga ya si puli po mi su puli mai ni tam na wa this ai kumon today name is kaka gi manak tagi anak padai ne badum ai kumon today ni as anak pa si kamaina khallaga logri no babu sini da amma socially satu dia sum sere khangyo wa chanaru wa haidra chatpo ti kun anak pa ai ge thangaba kun jina di man taro ge duga kota ga yam sana mi da kot karama bro kaka se ha kaka se kot karama bro ba ima masum langi damakta kot ka karu ra bra be pabu ko lai bro kot chairap kot ka do ye se era adu na te ba ai na di kan da top ta habne top ta Kodi kot hai tar akhoi lan bana te akhoi ba ni na chummi ne kaka ti mathan da ne akhoi ni ani na majority oidro top da su salami adum khana ta na ba top tam lai ram bai wari ni ko top ta salami na babung na sai dai ja top ta salami je top ta khangna ba ma lai ram hai bani ado pangnop nop na khangna ram dau man de ha pangnop nop na khangna ram dau man de ba top ki ji adu ha no ni o hari da adu ha li ro ima lai ta ba na tro huji adu li ba ta ra ba ni si ji wa ima karai chakige aga hawai bi he ba kan tauri a yang mali ba kan tauri ta ri ma so as tahalaji ngasi di ima do na kong ita hanji bab ma kong ita hange ima sa hange ngasi di ta ge ta do na kai do ya hoi mira si chana gram du bumi is babungi imani imagi babung ni legra du thaina wari li thoro ke do doino ke do we shau doino na tra sam ke ni ngai mani bp wang ni ngai ta ge ta sun ta hi ta janu li thoro loine to gidan li daro ai ro madu hane ekta top ki de li dharo top ki do pagnop no pam do mande namaga thumna pai dna nga ya to ki do adu ai marupa ma si laidong pen ka iba arke boy vai ga yum thanga ba pa da ai ka tinaba marupa ma ya school ha na ma le ba madi thungnai to ta ki do adu ibani ko bi sam na ne ado babung marak that ke bogo asagi marup ki do thungnai haije keno duna khoigi pabung ama duna hana chen ba chong ba se taugi bra natraga na kona thungna gri bra kamai tauge ma jo ma koi bini ai jo ma koi bini ada moini hana keno taugra ba yum pan ba gi lambi da khongda gi bra pabung ga ima du ga khangnari ngai manung da mana di han bi ai phone jo ai chana sam noi ta ba lau thado pro pabu lau thado pa ya ne lau thado ga di tabang khang da ba tois tabang khang oi do halo tin si jo adum sabiro pabu hello tajari ye pabu adum sabiro pabung gi wari se
maga ibani adu koninare imanaba akoy umari koninare matamda kadi cycle lai dune cycle lai sinya duna cycle ge ishay amso phangdan min khalake adu matamdu cycle ne kadi cycle je kache mambi project ki dam si matamdu dam han go oye akoy gi matamdu da ada mangwai le shabi mangwai hai mathola akoy sondagi pakhanga cycle da akoy masala aduga kache mali dam yorure ade halle se masi thaje debu to ko ade halle kai na mu yorure kai na yorura amu thauda duna thawban gi indra hondo aduga hek mayong ba hotel dum leibne aduga kochi sangom thaksen thaminai aduga Sangom mahi thakminna ba amni mahi ni ko Sangom se akhoi gi matam du da di kari gi sangom oidoino san gi sangom oidoira natraga apha du oidura san gi sangom mo tinati moi hotel degi semakdo akhoi thamina mutamda jiki aiga sumni nai ba loina nai dora mai so sugar thakte ko ada ai kari gi non khalle ada koi thako lo dor kanda mai sasing lo zat la mo takan ni gele ada kai nun he na sum ai thako na mo en taw da sai ada hala lam na re ada ko mayum da yore to se ada mo ji kitchen sam do ada akoy na lai gi se hai ando khun matan ga radu masa matum lai do ado ko punna law ga mai sal ta happy mai sal ta be se nupi du gi khubak tani ko amam lo pi je babu amam lo sum sa samina ba da ma wa na saida khara laptop samina ne ada boy na samni nari khum nari se noi je khaja ba lai ponte ga ngasigi samni nari ba da ayen panthung ni oi khang ponte da in hai ba ada na oi nupa ni thajaro do sidi ka do ge nupi di kamai thajado ba in hai ada akwai ni pidi singon maton da taw pukhi ni lengdra ba ising soming matan da sofa ya ba aduga na hoi nupa si thaja ba ya na te ngasi da chai ku tha mari mangai wari ngai ka da ni ko aduga akwai nupa di kamai thaja ro dori ba nupa di atia da pai ba laisil amu go mani asai da asai da mu amu ngoro pai ni ana olu ni hajoro da di na hoi ni anda ko di thajo di ngai thamu nu haji adu mai da ga thunagi de adu ga ai mar tu thunai Pabung di thungna udare ba ani smaina mafam amdai jaga amde ni khangna bje ani mak thungna gande hai ba thungna draga namda thungna de hamne ado yam nungai re do pabung je dum koina dum chatle hai da ko thaban ju dum chongam dau male thangna balam dagi su khangnai na haibi re do atopa lam dagi di kya khangna birakta bra babu lai adam pakhang mo bagi adam nungai na hore ya panum noptana hadi ako na siwaw na ay iso su palaga wasakya duga kul chumna pangaw ni kana ay mafam da su lalo bole ke pabung lalle habna de wari se sum nungai na bana hangjabane ado hoi ado pabung anak pada ima leire duga pabung leire lekai smaina khangna chana baje amana ma tawbda loine I khangda khangna ba iu da una bani na boko
ꯑꯩꯈꯣꯏ ꯃꯔꯩ ꯆꯀ꯭ꯔꯤ ꯌꯥꯝ ꯇꯧꯅꯔꯛꯄ꯭ꯔꯥ ꯏꯃꯥ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯏꯃꯥꯁꯦ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯪꯆ ꯇꯞꯆꯕꯤ ꯑꯣꯏꯔꯛꯄ꯭ꯔꯥ ꯏꯁꯧ ꯈꯔ ꯇꯧꯒꯟꯕꯤ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨꯅꯦ ꯑꯩꯅ ꯃꯕꯥꯅꯤꯗ ꯍꯥꯏꯈ꯭ꯔꯦ ꯉꯁꯤ ꯃꯕꯥꯅꯤ ꯑꯃꯨꯛꯇ ꯊꯦꯡꯅꯒꯦꯅ ꯉꯥꯏꯕꯅꯤ ꯃꯃꯥꯒ ꯒꯟꯖꯤꯒ ꯁꯤꯁꯨ ꯄꯨꯜꯂꯤ ꯑꯗꯨꯒ ꯏꯄꯣꯛ ꯅꯨꯃꯤꯠꯁꯨ ꯄꯨꯜꯂꯤ ꯑꯗꯨꯒ ꯏꯆꯥꯁꯨ ꯅꯕꯣꯛ ꯇꯣꯝꯕꯤꯗ ꯍꯪꯉꯣ ꯑꯗꯨꯅ ꯏꯆꯥ 3 ꯍꯣꯡꯉꯦ ꯑꯗꯨꯗ ꯉꯁꯤꯐꯥꯎꯁꯦ ꯏꯆꯥꯁꯤꯡꯗ ꯃꯉꯣꯟꯗ ꯅꯠꯇꯅ ꯏꯆꯥꯁꯤꯡꯗꯣ ꯁꯨꯡꯂꯪ ꯂꯪꯁꯤꯟꯕꯤ ꯑꯩ ꯇꯦꯡꯀꯣꯠꯇꯒꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯪꯁꯤꯟꯕꯤ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯩ ꯅꯨꯄꯤꯁꯦ ꯅꯕꯣꯛ ꯀꯩꯅꯣꯁꯦ ꯅꯗꯣꯝꯆꯥꯁꯦ ꯃꯦꯝꯇꯣꯝꯕꯤ ꯀꯧꯋꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯅꯕꯣꯛꯇꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯂꯥꯛꯄꯒ ꯍꯪꯉꯤꯅꯤ ꯄꯥꯕꯨꯡꯅ ꯈꯟꯖꯕꯩ ꯆꯥꯡꯗꯣ ꯄꯥꯕꯨꯡꯅ ꯈꯟꯖꯕꯩ ꯆꯥꯡꯗꯣ ꯑꯗ ꯄꯥꯕꯨꯡꯅꯕꯨꯗꯤ ꯌꯥꯝ ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤꯗ ꯈꯪꯉꯦꯕ ꯑꯗ ꯍꯧꯖꯤꯛ ꯋꯥꯠꯂꯤꯁꯦ ꯏꯃꯥꯅ ꯄꯥꯕꯨꯡꯁꯤ ꯌꯥꯝ ꯈꯟꯕꯤꯕ꯭ꯔꯥ ꯋꯥꯔꯤꯁꯤꯗꯗꯤ ꯃꯤꯁ ꯅꯤꯝꯂꯥ ꯑꯩꯈꯣꯏꯒꯤ ꯅꯛꯅꯅꯁꯨ ꯂꯩꯔꯝꯃꯤꯅꯕꯀꯣ ꯄꯥꯕꯨꯡꯅ ꯏꯃꯥꯁꯦ ꯐꯥꯕꯅꯦꯅ ꯂꯧꯔꯁꯦꯕꯀꯣ ꯍꯥꯏꯗꯤ ꯏꯃꯥꯅꯗꯤ ꯐꯥꯕ ꯑꯣꯏꯔꯝꯃꯔꯣꯏꯕ ꯄꯥꯕꯨꯡꯅ ꯂꯨꯅ ꯇꯧꯔꯤꯁꯤꯅꯗꯤ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯏꯃꯥꯁꯦ ꯐꯥꯕꯅꯦꯅ ꯂꯧꯔꯁꯦ ꯑꯗ 이마시는 빠붕지 루나 떠위브라 시니 강닝이지 이마나 빠붕다 떠위 ngasaigi 루나 떠위 아도 파티 해 이마 빠붕 레링아이다 빠붕da sa injang hapakpada hena hapakpra ngarauga to khara matong oi kari oi bodu hapambra kamai tawrake sini da khangningi je adudi hapida adon ma lu tawda magini na ado 빠붕 wahangam ga laksage aina mo hore mulal jalatrasu kai da wi hena hapino admai zo haida 어. 다모이생. 아니 양 창으로 무슨 누가이티 미수고를 마야메랑 나때 마티엠다가 본저 마티엠다가 합하게 와리 매암 레디 바붕 로이바나이 바나티 아도 아코이나 강자닝바수 항자오게 하이비로 바붕 하이비로 쿨 강나바다니 쿤디 마삭 따로게 뭐고 호이 바붕이 와리 링징 아코이 티나바이 마나바싱나 강나 강제서노바 강전 아이 군 강나바도 아주다 아무 꼬이바 짝래야바 아코이디 아코이 마탐다 군 산나바 야우이 아저기 팍 타르가 꼬이바니 할로 다저리 바붕 아도 마카 자타비요 팍 타르가 꼬이바니 팍 타르 꼬이바시 농당다 ꯆꯪꯉꯤꯅꯤ ꯃꯥꯏ ꯁꯨꯃꯥꯡꯗ ꯃꯥꯏ ꯃꯪꯒꯣꯟ ꯃꯆꯤꯟ ꯑꯗꯥꯏꯗ ꯂꯦꯞꯇꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯇꯝꯗ ꯑꯩ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯅꯣꯝꯗꯣꯏꯅꯤ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯆꯪꯉꯒ ꯃꯥꯒꯤ ꯀꯩꯅꯣ ꯃꯄꯥꯟꯁꯤꯗ ꯗꯥꯏꯅꯤꯡ ꯃꯄꯥꯟ ꯑꯗꯥꯏꯗ ꯍꯥꯏꯗꯣꯏꯅꯦ ꯑꯗ ꯊꯣꯛꯂꯛꯑꯒ ꯐꯛ ꯊꯥꯗꯣꯏꯅꯦꯕ ꯑꯗꯒꯤ ꯁꯣꯝꯗꯅ ꯅꯟꯗꯣꯝꯆꯥꯁꯦ ꯑꯩꯒ ꯂꯩꯃꯤꯟꯅꯩꯁꯦ ꯑꯗꯨꯒꯤ ꯈꯨꯜꯂꯛꯇꯅꯤꯅ ꯐꯛ ꯊꯥꯔꯗꯤ ꯀꯣꯏꯅꯗꯕꯅꯤꯅ ꯃꯥ ꯐꯤ ꯁꯥꯏꯕ ꯃꯇꯝꯗꯨꯗ ꯑꯗꯣ ꯐꯤ ꯁꯥꯔꯝꯃꯨ ꯑꯩ ꯈꯔ ꯊꯦꯡꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯕꯅꯤꯅ ꯑꯗꯨꯅ ꯑꯩꯒꯤ ꯊꯪꯅꯕꯗꯨꯗ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯐꯛ ꯊꯥꯔꯦ ꯀꯣꯏꯔꯦ ꯋꯥꯔꯤ ꯈꯔ ꯍꯥꯏꯅꯒꯗꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯍꯥꯏꯅꯔꯝꯃꯦ ꯑꯗꯨꯒ ꯂꯥꯛꯑꯒ ꯇꯨꯔꯦꯟ ꯃꯔꯤꯡ ꯀꯥꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯌꯨꯝ ꯆꯪꯉꯝꯕ ꯅꯠꯇꯦ ꯁꯥꯏ ꯅꯟꯗꯣꯝꯆꯥ ꯑꯩꯁꯨ ꯂꯩꯃꯤꯟꯅꯔꯤꯁꯦ ꯁꯤꯗ ꯐꯤ ꯁꯥꯕ ꯍꯥꯏꯔꯝꯃꯕꯅꯤꯅ ꯃꯥ ꯁꯥꯔꯝꯗꯣꯏꯅꯤ ꯁꯥꯕ ꯍꯥꯏꯁꯦ ꯄꯨꯡ 9-10 ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯗ ꯃꯣꯏ ꯃꯤ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯑꯩꯗꯤ ꯇꯨꯝꯅ ꯍꯤꯡꯅꯔꯝꯃꯅꯦꯕ ꯑꯗ ꯑꯃꯨꯛ ꯆꯪꯉꯒ ꯑꯗꯨ ꯑꯗꯥ ꯑꯁꯤ ꯑꯗꯥꯅ ꯑꯃꯨꯛ ꯍꯥꯏꯅꯔꯤꯅꯤ ꯑꯗꯨ ꯅꯪ ꯄꯥꯕꯨꯡꯁꯨ ꯆꯠꯄ ꯀꯣꯏꯕꯗꯤ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯂꯛꯑꯦꯕ ꯑꯗꯨꯝ ꯃꯇꯝꯗꯨꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣꯝꯇꯒ ꯍꯪꯖꯧꯒꯦ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯦꯜꯂꯛꯀꯦꯕ ꯑꯗꯨꯁꯨ ꯋꯥꯊꯣꯛ ꯂꯥꯛꯊꯣꯛ ꯑꯣꯏꯈ꯭ꯔꯕꯅꯤꯗ ꯑꯗꯨꯅꯦ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗ ꯂꯩꯃꯤꯟꯅꯔꯤꯀꯣ
ꯑꯩꯅ ꯏꯁꯩ ꯈꯜꯂꯛꯄꯗ ꯍꯦꯛ ꯍꯥꯄꯛꯄ ꯃꯔꯨꯞ ꯑꯩꯒꯤ ꯏꯇꯥꯎꯕꯤ ꯑꯃ ꯂꯩꯕꯗꯣ ꯍꯥꯟꯅ ꯍꯌꯦꯡ ꯃꯤꯡꯗꯤ ꯍꯥꯏꯔꯣꯏꯒꯦ ꯀꯀꯥꯅ ꯍꯥꯏꯔꯤꯕ ꯃꯤꯡꯁꯦ ꯁꯤ ꯑꯣꯏꯇꯥꯔꯦꯅ ꯈꯟꯕꯤꯔꯣ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯞꯄꯛꯄ ꯀꯣꯂꯔꯗꯣ ꯑꯗꯨꯅ ꯃꯥꯅ ꯋꯥꯔꯤꯗꯤ ꯌꯥꯎꯔꯦꯕ ꯏꯇꯥꯎꯕꯤ ꯆꯠꯂꯣ ꯉꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯏꯕꯥꯏ ꯀꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗ ꯑꯗꯨꯝ ꯇꯤꯟꯅꯔꯒ ꯑꯔꯥꯡꯕꯝꯗꯣ ꯑꯗꯨ ꯏꯇꯥꯎꯕꯤꯗꯅ ꯄꯨꯊꯣꯛꯑꯒ ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯕ ꯅꯠꯇꯦꯗ ꯄꯥꯕꯨꯡꯗ ꯏꯃꯥꯁꯦ ꯈꯨꯠꯁꯤꯟꯅꯔꯛꯄꯅꯦꯕ ꯃꯥꯅ ꯑꯩꯁꯨ ꯏꯇꯥꯎꯕꯤꯗꯅ ꯆꯠꯁꯤꯜꯂꯛꯑꯣꯅ ꯍꯥꯏꯔꯒ ꯊꯣꯡꯒꯥꯟꯗꯒꯤ ꯃꯥꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯕꯅꯦ ꯆꯦꯜꯂꯛꯄ ꯅꯠꯇꯦ ꯂꯥꯛꯄꯅꯦ ꯑꯗꯨꯗꯤ ꯈꯣꯡꯅ ꯑꯗꯨꯝ ꯂꯥꯛꯄꯅꯦꯕ ꯑꯗꯨ ꯀꯗꯥꯏ ꯌꯧꯕꯧ ꯆꯠꯀꯦ ꯄꯥꯕꯨꯡ ꯑꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯈꯨꯜꯂꯛꯇ ꯂꯩ ꯌꯥꯗꯗꯅ ꯃꯤꯒꯤ ꯈꯨꯟꯗ ꯂꯣꯠꯂꯦ ꯀꯔꯝꯕ ꯑꯥꯒꯤ ꯈꯨꯟꯅꯣ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯈꯨꯜ ꯑꯃꯅꯤ ꯂꯥꯜꯂꯒ ꯂꯣꯠꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯄꯥꯕꯨꯡ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯕ ꯑꯗꯣ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯤꯕꯨ ꯊꯥꯕꯜꯒꯥꯏꯗꯤ ꯆꯣꯡꯃꯤꯟꯅꯔꯛꯇ꯭ꯔꯣ ꯂꯩꯀꯥꯏ ꯃꯁꯦꯟ ꯑꯣꯏꯕꯒꯤꯅꯦꯅ ꯆꯣꯡꯕ ꯐꯪꯉꯝꯃꯔꯣꯏꯗ ꯊꯥꯕꯜꯗꯤꯅꯦ ꯑꯇꯣꯞꯄꯒ ꯆꯣꯡꯉꯝꯃꯅꯦꯕ ꯊꯥꯕꯜꯗꯤ ꯑꯩꯗꯤ ꯃꯥꯒꯗꯤ ꯄꯥꯏꯅꯔꯒ ꯁꯨꯡꯆꯣꯡ ꯆꯣꯡꯉꯛꯇꯦ ꯑꯗꯨ ꯊꯥꯕꯜꯗꯤ ꯆꯣꯡꯉꯛꯄ꯭ꯔꯥ ꯄꯥꯕꯨꯡ ꯑꯗꯨꯒ ꯑꯇꯣꯞꯄꯒꯤ ꯈꯨꯟꯒꯤ ꯑꯇꯣꯞꯄꯗꯗꯤ ꯆꯣꯡꯉꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯅꯃꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯗꯤ ꯁꯨꯡꯆꯣꯡ ꯆꯣꯡꯃꯤꯟꯅꯔꯛꯇꯦ ꯆꯨꯝꯃꯦ ꯂꯩꯀꯥꯏ ꯃꯁꯦꯟꯗꯤ ꯑꯗꯨꯝ ꯆꯣꯡꯃꯤꯟꯅꯗꯕꯅꯤ ꯏꯃꯥꯁꯦ ꯄꯥꯕꯨꯡꯅ ꯐꯪꯖꯕꯁꯦ ꯏꯃꯥꯁꯦ ꯄꯥꯕꯨꯡꯅ ꯐꯪꯖꯔꯤꯁꯦ ꯄꯥꯕꯨꯡꯁꯦ ꯂꯥꯏꯕꯛꯇ ꯊꯝꯕꯥꯜ 109 ꯁꯥꯠꯄꯗꯣ ꯁꯥꯠꯂꯦꯀꯣ 109 ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯗꯦ ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯑꯩꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯩ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯅꯤ ꯔꯥꯁꯤꯁꯨ ꯄꯨꯜꯂꯤ ꯏꯄꯣꯛ ꯅꯨꯃꯤꯠꯁꯨ ꯄꯨꯜꯂꯤ ꯈꯠꯅꯔꯤꯕꯁꯨ ꯊꯥꯊꯥꯟꯁꯦ ꯍꯩꯃꯥꯏ ꯄꯦꯝ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯨꯟꯕ ꯔꯥꯁꯤ ꯄꯨꯟꯕꯁꯦ ꯑꯗꯨꯝ ꯈꯠꯅꯕꯅꯤ ꯈꯠꯅꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯕꯨꯡ ꯉꯁꯤ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯄꯥꯕꯨꯡꯒꯤ ꯋꯥꯔꯤ ꯈꯔ ꯁꯥꯕꯤꯔꯝꯕ ꯌꯥꯝ ꯑꯗꯨꯗꯒꯤꯅꯦ ꯑꯩ ꯀꯩꯅꯣꯝꯇ ꯊꯤꯆꯤꯟꯖꯧꯒꯦ ꯃꯤꯁ ꯑꯅꯤꯗ ꯍꯣꯏ ꯀꯣꯂꯔꯁꯦ ꯉꯁꯤ ꯏꯁꯩ ꯈꯟꯕ ꯑꯩ ꯈꯟꯖꯔꯔꯣꯏ ꯑꯗꯨꯅ ꯍꯣꯔꯦꯟ ꯏꯁꯩ ꯍꯜꯂꯣ ꯄꯥꯕꯨꯡꯒꯤ ꯀꯣꯜꯁꯦ ꯇꯠꯈ꯭ꯔꯦ ꯄꯥꯕꯨꯡꯒꯤ ꯀꯣꯜꯁꯦ ꯃꯤꯅꯤꯠ 10 ꯐꯥꯔꯛꯑꯗꯤ ꯍꯦꯛꯇ ꯇꯠꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯅꯣꯡꯃꯁꯨ ꯄꯥꯕꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30ꯒꯤ ꯄꯥꯎ ꯇꯥꯔꯤꯉꯩꯗ ꯀꯣꯜꯁꯦ ꯂꯥꯛꯈ꯭ꯔꯕ ꯑꯗꯨꯒ ꯄꯥꯎ ꯂꯣꯏꯔꯛꯄꯗ ꯇꯠꯈꯤꯕ ꯍꯥꯏꯅ ꯃꯤꯅꯤꯠꯁꯦ ꯁꯨꯃꯥꯏꯅ ꯁꯨꯔꯛꯄ ꯀꯥꯟꯗ ꯑꯗꯣ ꯀꯣꯜ ꯑꯃꯃꯨꯛ ꯂꯧꯈꯠꯆꯔꯦ ꯍꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯃꯤꯁ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯥꯕꯨꯡ ꯀꯧꯖꯒꯦ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯖꯤꯟꯕꯤꯔꯛꯑꯒꯦ ꯏꯁꯥꯒꯤ ꯆꯍꯤ humudradamathoi sure ꯋꯥꯈꯟꯗ ꯀꯨꯜꯂꯅ ꯂꯩꯕ ꯃꯥꯜꯂꯤꯗ ꯄꯥꯕꯨꯡꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯎꯇ꯭ꯔꯪ ꯐꯩꯇ꯭ꯔꯪ ꯄꯪꯂꯩ ꯂꯩꯖꯕꯅꯤ ꯑꯩ ꯎꯆꯤꯋꯥ ꯍꯥꯏꯕ ꯂꯝꯗꯝꯗꯨꯗꯒꯤ ꯎꯆꯥꯎ ꯋꯥꯡꯃꯗꯒꯤ ꯏꯁꯥꯒꯤ ꯌꯨꯝꯅꯥꯛꯅ ꯂꯥꯏꯁ꯭ꯔꯝꯅꯤ ꯑꯗꯨꯒ ꯃꯤꯡꯅ ꯊꯣꯏꯕ ꯀꯧꯖꯩ ꯑꯩꯁꯨ ꯉꯁꯤ ꯋꯥꯍꯣꯡꯒꯤ ꯑꯅꯧꯕ ꯃꯔꯛꯁꯤꯗ ꯇꯤꯟꯖꯔꯒꯦ ꯍꯥꯏꯗꯅ ꯏꯁꯥꯅ ꯌꯥꯅ ꯆꯪꯖꯔꯛꯑꯕꯅꯤ ꯏꯁꯥꯅ ꯌꯥꯅ ꯍꯣꯏ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯂꯥꯏꯃꯤꯡ ꯂꯧꯊꯣꯛꯄ ꯇꯥꯔꯦ ꯍꯧꯖꯤꯛ ꯍꯣꯏ ꯏꯆꯥꯉꯩꯒ ꯊꯦꯡꯅꯕꯁꯤꯗ ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯈꯪꯕꯁꯨ ꯑꯗꯣ ꯍꯥꯏꯖꯒꯦ ꯄꯥꯕꯨꯡꯒꯤꯁꯦ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯄꯤꯕ꯭ꯔꯣ ꯍꯣꯏ ꯌꯥꯕꯤꯔꯕ꯭ꯔꯥ ꯑꯧ ꯌꯥꯔꯦ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯂꯥꯏꯁ꯭ꯔꯝ ꯁꯥꯒꯩꯗ ꯊꯣꯏꯕ ꯀꯧꯕꯁꯦ ꯍꯣꯏ ꯏꯔꯥꯡ ꯂꯥꯡꯉꯤ ꯈꯠꯆꯅꯩ ꯍꯥꯏ ꯄꯥꯕꯨꯡ ꯃꯁꯤ ꯆꯨꯝꯖꯥꯠꯂꯥ ꯅꯠꯇꯦ ꯏꯆꯥ ꯑꯅꯤꯕꯨ ꯃꯥꯏꯕꯤꯒꯤ ꯁꯤꯟꯐꯝꯒ ꯇꯧꯕꯤꯕꯔꯣ ꯌꯥꯝꯅ ꯁꯦꯡꯅ ꯍꯦꯛꯇ ꯃꯤꯠꯅ ꯈꯣꯡꯅ ꯎꯕꯗꯧꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯄꯥꯎ ꯐꯪꯕ ꯈꯔ ꯁꯨꯝ ꯄꯥꯕꯨꯡꯗꯤ ꯆꯨꯝꯅ ꯄꯪꯂꯥꯡ ꯂꯥꯡꯕꯩ ꯋꯥꯅꯤ ꯊꯣꯏꯗꯣꯛꯅ ꯑꯗꯨꯅꯦ ꯄꯪꯂꯥꯡ ꯂꯥꯡꯕ ꯏꯆꯝ ꯆꯝꯕ ꯑꯗꯨꯗꯤ ꯄꯥꯕꯨꯡꯒꯤ ꯆꯍꯤꯁꯦ ꯉꯟꯅ ꯌꯨꯝ ꯄꯥꯜꯂꯝꯃꯔꯣꯏ
하이디 빵랑랑langakpa yamna langzilnaba khachinnabache adum kuina chatli hai adu pabungji yum che chahi kyanda hey ado panda paladine chahi 13 ko yowdrei pan su lemne adu pabungdi adu mati tawjade ai pabungdi kunga mari mangada panje thengna palamgani ba adi khara thengna panje pabunggi mingse thoiba ka oi hai thoiba ka oje asengbe ju khar di lange laisam natrazu ko atop lei ba sagai gi adu na ni ai nei sa ni bu mai bi gi simpham dai sambi brahangari ado lang baharaga mayamna wakhalam khanni ko as thamoi sengna langba thamoi sengna thamoi sengna koi gi joker hai tare ne joker hai tare mayam gi pelhan ba ek thengna ruba mi je nungai han ba pelhan ba du oi hai ba pabung na lang bai chang ji kayam lang ge dai bi ma paisa thauba chalaga mi gi yanau masa sien ba yen bi marak tu da ama net pa hu da gi en song ri yanau lo net lamaga atom na paisa kung na maga hali do do yo da ni pabung na lang bai chang ji hare hare Vishnu adu ni oi yam nuai pabung ado ima hoi hoji adum leiri ba natro lady yamna aingonda gi hena yamna thingna lady singna pingna oh yam pingye ai dong na pingye hai ba oh ado pabung ima se kai lam dagi no ima si samram mayai lekai hai ba adu dagi sabungbam gi sagai dagi ni mamingna Roma kawi oh ado pabung yam lapna na kamai thengna rui no ima si ba khangdena masi bidhi na tamba hai ba duni usi waga samrang ga yam thi lapna ri samram ga khara pudi lapna ado masi khangdena bidhi na tama ni ne matam dura di phone su paina banate gari su marang kaina lai banate ado bo karamaina pau phongna ri no khangde kamai chai no khangde kadai waida na ji khochi hai ba da dum timing sung soi na de pungang ngai ado ahan buji kamai thengna gri no ima ga masi ai ji ta sing na hai ba da khara isang ai na hai ba du mai na khara lang na khotra pangsa ta sat pa hai tare adu namazi no ma ising chok pa kari kadai waida adu da aina pukidagi hai fit no fit tawru hai tare ising sopa kare hairadi pukhidagi karakadoi mane adu pukhi je karamba lamda leiba pukhi oiduino samramda leiba pukhi je masi kana tawbane sengna ta hairage ma se moigi alamansi matam mama daung ka tawdringa gi adu da ikang thoinga da lawyan sabi oina tawdana later me ba kumang phal yang goi du da oh mai bhan dai ni do ngai ko da thengna ru hai tare pabung na koi lap da thengna ba na te ima na koi sap da thengna ru ba ni pabung je adudi ima se pabung na koi ba na te nat loi dui ni ada ado pabung nga sai gi ima je ising chok pa kara khre ko koi ada pabung na imana karamba mityeng yengak padano pabung na masi wakhalama khange ga na pokri je khangde da asing wa haidok pa da isa ju imong ju lai ra ni na tar ga di ai ku tar ga noksa ni pabung atei kanin dawroi nok toi ni oh khangde wa ngon da yengi ni khangde second da yengi ni khangde tiap tak na nok pit tawro gi yeng pa ko ai ngon da war boy ning na ai na ju ena tawro ba adu da gi di khangde kari ai dum maya yengi ni yengadi inhung ne yenga da ba ko hojik su dum taw yai ko se sigi leiwa si ma dum khangjan biyo koi dum jare ngasai imani yengjalu bani pabung da second da pabung da budi khang hori je imana hobani mani hobani taseng na haira da pabung da hori je imana hobani ba nusi lang thak ko je imana thak ko ni hai tare da pabung na thu bani ai makin manga hai badi hengam da hao pongtuk ko di hengam da magi se pabung na su khali je mai se ngon de yenge kenom khan ba mali adagi di imana su khali je as nu ba sin ngon yenge je kenom de haining ba mali wakhan ji da wakhan chana gi ba adagi
ꯃꯤꯠꯌꯦꯡ ꯆꯨꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩꯗꯤ ꯄꯥꯕꯨꯡ ꯅꯨꯃꯤꯠꯇꯨꯒꯤ ꯏꯁꯤꯡ ꯁꯣꯛꯄꯩ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯃꯊꯪ ꯇꯥꯔꯛꯄꯗ ꯀꯃꯥꯏ ꯂꯥꯛꯄꯅꯣ ꯑꯝꯇ ꯋꯥꯔꯤ ꯈꯤꯇꯪꯒ ꯂꯤꯕꯤꯔꯣ ꯑꯗꯩ ꯀꯃꯥꯏ ꯈꯪꯅꯒꯤꯝꯅꯣ ꯀꯅꯥꯒꯤ ꯍꯥꯏꯗꯤ ꯀꯅꯥꯒꯤ ꯀꯩꯅꯣꯗꯒꯤ ꯑꯗꯨꯝ ꯈꯪꯅꯒꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯧꯔꯒ ꯑꯗꯨ ꯇꯧꯔꯒ ꯃꯃꯤꯡ ꯃꯊꯥ ꯍꯪꯅꯔꯒ ꯈꯪꯅꯒꯔꯦ ꯑꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯆꯍꯤ ꯑꯃ ꯑꯅꯤ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯦ ꯏꯆꯥ ꯂꯩꯔꯦ ꯏꯃꯧ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯣ ꯄꯥꯕꯨꯡ ꯉꯥꯏꯈꯣ ꯋꯥꯔꯤ ꯆꯥꯛꯁꯟꯒꯤꯅꯣ ꯋꯥꯔꯤ ꯆꯥꯛꯁꯟꯗ꯭ꯔꯗꯤ ꯁꯣꯏ ꯂꯧꯕ ꯌꯥꯝ ꯍꯪꯉꯛꯀꯗꯣꯔꯤ wari saksan bayade wari marik chumna matang manaw na continue da lithabiyo ngasi no makaktan wawong da ming jalubrai bo lawai gi samji khara kelabra kainom tawre hayeng mayam hogalak tuini pawong ama kengibda ani kemda ahu mari hogalak turibe kay khalunu pawong adogide aduna Pabunga imaga khangnarak paji khangnarak matamjida adum laikai gi mina pau chen biraga adum unaba khotpa adum sapo samin na adu su lairedana ko aduga ngasai gi ima si thengna dingei mamangda pakhang macha mo oibagi jai gi irang langjaba ikhat khachaba madu oibagi thengna ba wai biga ti tawraktra na hangning basimju Masih kang deh kari hajong no tung koi bagi jina tena atau bi hut sopi gumba Melisabi masak pazabi mahek la adi oh lam kisna nikah jo haine ba ko aduna ado pabung ja Melisabi masak pazaba uba ya dabra ba ai adu gi thojong na khalak te da thiba phajaba ma je thawai ma palong gani ai adum khan bana ai di loi na Pabunggi wakhalonda lakna ningba mafawidana ado laysa wa leite laysa TV du aina langna bi haudraba aina haibi haudraga di holen mana min yenga kapkada bodo khallu boda yedun ma wona welcome adum tawbi Pabungje adu gisu wakhanju dum bi bazane Pabunggi thamoi dugi rani oihenge ga haiba ima hoji leiminai ba ima ase nataba atopaga ti leibirambra sini ima ji thengna dinge tasingna Kabiyong na makimangairi haina leijide namada leiba thajabadu kagni aduga ado aibuda panghangda hangi sani da kainomta hangje hangba yaroi haibadi akoina hangadabani program jidi akoigi program natte hangba yadabraba ming hangba yaidana leibamba yai adudi yai Pabunggi mangaw thiba mawong je akoi swai yoksalak torise ado Haying kaing ba matam mamanda thengna laga je ai haru dia ro dima isabu kai chalu no adu ada haidraga di adu di ma kun tara mugla ko de bi ma haru di kana khumdoino hoi adu ibi ma du ming laibam yumnak ta di khalo bu yai na khoi da panghang dang ni thana wa hangda thana oi hauda da swai da nomai ji numit to oiri thana oi hauda da Oi. Adoi babu akhui sakti ubirabra. Saksi khangde ne phone ki dadi na kum ki le tholok pa dadi masak yaurak ti ni. Oh babung gi se radio da ta bani aduna phone da yeng body oiramaroi babung nong mafadok isa singi mobile phone android hadi leidana smartphone leir taragadi adai diamond tv gi ibema ni do amta yenge karam main tawno masak to ado karamana nimlano karamana pusparani no dom te yengen hairni ko yengbiro ngasigi program se yengbira su kaisu kaide halon gi thauram tang 8 March 2025 iraga dum thokpira ani adum photo su dum thokla amani adu majida sam 10 bi myaram gani hadak bina bon chatlu bane ba anena sam 10 ga yaubra haje kun tapirubra aduna seng ba loi hainaramina boko sengna haidokta ba yada sam 10 bisina pusparani livestream ni khoi Pabung hoigi inembo ikubo gi lamdam dai haitare chamaram hoi aduga ai isamangna babu salungpham meyai leikai dagini nirmala kauzai nirmala thangjam
ꯍꯣꯏ ꯍꯣꯏ ꯌꯥꯔꯕ꯭ꯔꯥ ꯌꯥꯝ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯄꯥꯕꯨꯡꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗ ꯍꯌꯦꯡ ꯍꯦꯛ ꯌꯦꯡꯕꯗ ꯈꯪꯅꯕ ꯁꯛ ꯇꯥꯛꯄꯁꯦ ꯃꯤꯡꯕꯨꯗꯤ ꯍꯥꯏꯔꯦꯗ ꯀꯔꯝꯕꯅꯣ ꯈꯪꯅꯕꯀꯣ ꯑꯩꯈꯣꯏ ꯃꯤꯁ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯍꯥꯏꯁꯦ ꯁꯛ ꯇꯥꯛ ꯂꯥꯎ ꯌꯦꯡꯕꯗꯀꯣ ꯑꯕꯤꯅꯥꯎꯁꯨ ꯍꯥꯏꯐꯦꯠ ꯃꯥꯜꯂꯝꯒꯅꯦꯕꯀꯣ ꯍꯣꯏ 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 ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯟꯗꯥ ꯐꯤꯂꯝ ꯏꯁꯇꯥꯔ ꯃꯟꯗꯥꯒꯇꯣ ꯍꯥꯏꯐꯦꯠꯀ ꯃꯥꯜꯂꯝꯒꯅꯦꯕꯀꯣ ꯌꯥꯝ ꯊꯥꯒꯠꯂꯦ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁ꯭ꯋꯥꯏꯁꯤꯃ ꯂꯣꯏꯁꯜꯂꯦ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣꯝꯇ ꯍꯥꯏꯖꯧꯒꯦ ꯄꯨꯁꯃꯥ ꯀꯩꯅꯣ ꯏꯆꯥ ꯄꯨꯁꯄꯔꯥꯅꯤꯗꯤ ꯃꯁꯥꯁꯤ ꯄꯥꯔꯞ ꯇꯧꯔꯝꯗꯧꯕ ꯃꯥꯜꯂꯤ ꯈꯣꯟꯖꯦꯜꯁꯤꯗ ꯄꯥꯕꯨꯡꯁꯨ ꯃꯥꯏꯕ ꯈꯒ ꯆꯠꯄꯤꯔꯛꯄ꯭ꯔꯣ ꯑꯩꯅ ꯂꯥꯏꯁ꯭ꯔꯝ ꯅꯤꯉꯣꯜꯅꯤ ꯍꯥꯏꯕ ꯑꯗꯩ ꯈꯣꯟꯁꯤꯒ ꯑꯧ ꯑꯩꯅꯅꯦ ꯁꯨꯝ ꯍꯦꯛ ꯁꯥꯏꯖꯤꯟꯗ ꯁꯦꯟꯗꯥꯡꯅ ꯃꯔꯨꯝ ꯀꯣꯜꯂꯤꯉꯩ ꯀꯥꯟꯗ ꯁꯥꯏꯖꯤꯟꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯗ ꯁꯦꯟꯗꯥꯡ ꯃꯔꯨꯝ ꯇꯥꯔꯛꯏꯀ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯍꯥꯏꯐꯦꯠ ꯃꯥꯟꯕ ꯌꯥꯏꯌꯦ ꯄꯥꯕꯨꯡ ꯑꯗꯨꯏꯗꯣ ꯄꯥꯕꯨꯡ ꯑꯗꯣ ꯂꯥꯏꯁ꯭ꯔꯝꯒꯤ ꯑꯇꯩ ꯑꯇꯩꯗꯤ ꯍꯥꯏꯔꯛꯑꯅꯨꯀꯣ ꯑꯗꯣ ꯑꯇꯩ ꯄꯥꯕꯨꯡ ꯑꯇꯩꯗꯤ ꯈꯪꯍꯜꯂꯔꯣꯏꯁꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯅ ꯁꯤꯃ ꯍꯥꯏꯕꯤꯔꯣ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯣꯏꯔꯦ ꯊꯥꯕꯜꯗꯤ ꯆꯣꯡꯃꯤꯟꯅꯔꯛꯇ꯭ꯔꯣ ꯏꯃꯥꯒ ꯃꯗꯨꯃꯗꯤ ꯑꯩ ꯆꯣꯡꯖꯔꯛꯇꯦ ꯑꯩꯗꯤ ꯁꯨꯡꯍꯩ ꯍꯩꯇꯦꯀꯣ ꯑꯩꯗꯤ ꯁꯨꯝ ꯂꯥꯡꯖꯕꯗꯅꯤ ꯑꯁ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯇꯕ ꯒ꯭ꯔꯨꯞꯇ ꯄꯥꯕꯨꯡꯁꯨ ꯆꯟꯕ꯭ꯔꯣ ꯑꯗꯨ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯊꯥꯕꯜ ꯆꯣꯡꯉꯛꯇ꯭ꯔꯤꯁꯦ ꯏꯉꯥꯎ ꯉꯥꯎꯖꯕꯁꯦ ꯇꯥꯟ ꯀꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯣ ꯌꯩꯕꯅ ꯑꯃꯗ ꯌꯩꯕ ꯆꯣꯡꯊꯣꯛꯄꯅ ꯑꯃꯗ ꯆꯣꯡꯊꯣꯛꯄ ꯑꯧ ꯃꯗꯨꯃꯗꯤ ꯑꯗꯨꯅꯅꯤ ꯊꯥꯕꯜ ꯆꯣꯡꯉꯛꯇ꯭ꯔꯤꯁꯦ ꯏꯆꯥ ꯑꯅꯤꯁꯦ ꯇꯁꯦꯡꯅꯃꯛ ꯍꯥꯏꯕꯗꯀꯣ ꯍꯦ ꯃꯥꯏꯕꯤꯒ ꯆꯪꯁꯤꯟꯅꯔꯒ ꯂꯥꯏꯐꯥꯎꯒ ꯇꯥꯔꯗꯤꯀꯣ ꯁꯦꯟ ꯌꯥꯝ ꯊꯣꯛꯀꯅꯤ ꯏꯆꯥꯅꯤ ꯑꯆꯨꯝ ꯑꯆꯨꯝꯕꯗ ꯍꯥꯏ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯔꯒ ꯃꯤ ꯆꯣꯡꯕ ꯐꯪꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯄꯣꯠꯅꯤ ꯃꯔꯝꯗꯤ ꯂꯩꯀꯥꯏ ꯅꯨꯄꯤ ꯈꯪꯅꯔꯨꯕꯒꯤ ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯑꯗꯨꯗꯤ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅ ꯆꯨꯝꯃꯝꯅꯤ ꯄꯥꯕꯨꯡꯅꯁꯨ ꯍꯥꯏꯔꯛꯑꯦꯗꯅꯀꯣ ꯆꯨꯝꯃꯦꯅ ꯄꯥꯕꯨꯡꯁꯦ ꯇꯥꯟ ꯆꯥꯗ꯭ꯔꯕꯔോ ꯊꯥꯕꯜ ꯆꯣꯡꯕꯗ ꯇꯥꯟꯗꯤ ꯈꯔ ꯆꯥꯗꯦꯗ ꯏꯕꯦꯝꯃ ꯏꯁꯩꯗꯤ ꯌꯥꯝ ꯄꯥꯝꯕ ꯑꯗꯨꯅ ꯏꯁꯩꯗꯤ ꯄꯥꯝꯃꯦꯔꯒꯅꯦ ꯍꯦꯛ ꯁꯛꯎꯕꯗ ꯅꯥꯇꯩ ꯆꯥꯗꯗꯅ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯋꯥꯔꯛ ꯀꯂꯥꯀꯥꯔ ꯍꯥꯏꯗꯣ ꯑꯧ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯅꯍꯥꯀꯥꯟꯗꯤ ꯌꯥꯝꯅ ꯊꯥꯒꯠꯆꯕ ꯑꯗꯨꯒ ꯑꯩ ꯋꯥꯍꯪ ꯏꯆꯥ ꯑꯃꯒ ꯏꯃꯧꯕꯨ ꯍꯪꯖꯒꯦ ꯅꯨꯡꯁꯤꯖꯕ ꯄꯥꯕꯨꯡꯗ ꯍꯣꯏ ꯄꯥꯕꯨꯡꯗꯤ ꯍꯣꯏ ꯉꯥꯎꯁꯤꯟꯅꯔꯛꯏ ꯍꯥꯏ ꯑꯗꯣ ꯑꯇꯣꯞꯄ ꯂꯝꯗꯒꯤꯁꯨ ꯈꯪꯅꯔꯛꯄ ꯂꯩꯔꯝꯒꯅꯤ ꯅꯨꯄꯥꯅꯤꯅꯀꯣ ꯑꯗꯣ ꯍꯣꯏ ꯎꯏ ꯋꯥꯇꯪ ꯇꯧꯔꯦ ꯑꯇꯩ ꯀꯅꯥꯅ ꯃꯁꯛ ꯏꯍꯦꯟ ꯍꯦꯟꯅ ꯐꯖꯒꯦ ꯃꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯅꯃꯥꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯦꯗ ꯍꯥꯏꯖꯤꯟꯕ ꯈꯨꯅꯤꯡ ꯃꯥꯜꯂꯤꯗ ꯀꯥꯏꯔꯦ ꯅꯃꯥ ꯐꯪꯕ ꯌꯥꯎꯗꯦ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯤꯗ ꯄꯥꯕꯨꯡꯒꯤꯁꯦ ꯋꯥꯍꯩ ꯑꯃ ꯃꯄꯥꯟꯗ ꯌꯥꯎꯈ꯭ꯔꯦ ꯌꯦꯡꯉꯨꯔꯒꯁꯨ ꯅꯃꯥꯏ ꯁꯕꯥꯜ ꯍꯥꯏꯔꯛꯀꯦꯕꯀꯣ ꯈꯨꯅꯤꯡ ꯀꯥꯏꯔꯦ ꯈꯨꯅꯤꯡ ꯌꯦꯡꯉꯤ ꯑꯗꯨꯝ ꯀꯥꯏꯔꯝꯃꯤ ꯃꯆꯤꯟ ꯌꯦꯡꯉꯤ ꯇꯨꯝꯃꯝꯃꯤ ꯃꯌꯥ ꯌꯦꯡꯉꯤ ꯆꯧꯔꯝꯃꯤ ꯑꯗꯒꯤ ꯁꯕꯥꯟ ꯌꯦꯡꯉꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯃꯩꯇꯩ ꯄꯨꯡ ꯍꯥꯏꯐꯦꯠ ꯃꯥꯜꯂꯦꯕꯀꯣ ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯋꯥꯍꯪꯒ ꯂꯣꯏ ꯃꯥꯡꯉꯦꯗ ꯇꯧꯔꯤꯁꯤꯗꯤ ꯆꯥꯏꯔꯦ ꯋꯥꯍꯪꯒꯁꯦ ꯑꯗꯣ ꯄꯥꯕꯨꯡ ꯑꯝꯇꯪꯒ ꯀꯩꯅꯣ ꯇꯧꯔꯒ ꯅꯥꯀꯟꯗ ꯊꯝꯃꯒ ꯑꯝꯇꯪꯒ ꯍꯪꯍꯧꯒꯦ ꯍꯥꯏꯕꯤꯌꯨ ꯏꯃꯥꯁꯦ ꯄꯥꯕꯨꯡ ꯍꯣꯏ ꯂꯝꯗ ꯊꯦꯡꯅꯈ꯭ꯔꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗꯒ ꯂꯥꯛꯇꯅ ꯈꯔ ꯀꯣꯏꯕꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯀꯔꯤ ꯋꯥꯅꯣ ꯈꯣꯡꯅ ꯂꯥꯛꯇꯅ ꯌꯥꯝ ꯀꯣꯏꯔꯝꯃꯤ ꯈꯣꯡꯅ ꯃꯇꯝꯗ ꯁꯥꯏꯀꯜꯁꯨ ꯂꯩꯇꯦ ꯏꯕꯦꯝꯃ ꯑꯧ ꯆꯨꯝꯃꯦ ꯑꯗꯣ ꯐꯣꯟꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯄꯨꯡ ꯀꯌꯥꯗꯩ ꯂꯥꯛꯑꯒ ꯁ꯭ꯋꯥꯏꯗ ꯄꯨꯡ ꯀꯌꯥꯗꯒꯗꯤ ꯌꯧꯔꯛꯀꯦ ꯄꯥꯕꯨꯡ ꯆꯥꯛꯆꯥ ꯍꯦꯟꯇꯣꯛꯄꯗꯒꯤ ꯆꯤꯔꯥꯏꯒꯥꯗꯤ ꯍꯨꯃꯥꯡ ꯄꯤ ꯀꯥꯅ ꯂꯥꯛꯑꯝꯃꯦ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯌꯧꯅꯕ ꯍꯣꯠꯅꯕꯗꯀꯣ ꯑꯁ ꯀꯌꯥꯝ ꯋꯥꯅ ꯆꯨ ꯐꯥꯝ ꯀꯌꯥꯒꯗꯤ ꯂꯥꯜꯂꯒ ꯂꯥꯛꯀꯦ ꯄꯥꯕꯨꯡ ꯌꯥꯝ ꯂꯥꯜꯂꯤꯗ ꯏꯕꯦꯝꯃ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦꯗ ꯄꯣꯊꯥ ꯑꯋꯥ ꯄꯣꯊꯥꯗꯅꯀꯣ ꯑꯗꯣ ꯄꯥꯕꯨꯡ ꯀꯩꯅꯣꯝꯇꯒ ꯊꯣꯏꯗꯣꯛꯅꯗꯤ ꯍꯪꯖꯍꯧꯒꯦ ꯋꯥꯈꯤꯗꯦ ꯑꯗꯣ ꯃꯥꯡꯗ ꯃꯥꯕꯨ ꯂꯩꯍꯜꯂꯒ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯁ ꯃꯥꯏ ꯃꯅꯥꯛ ꯆꯠꯂꯤꯅꯤꯀꯣ ꯈꯟꯕꯗꯀꯣ ꯑꯁ ꯄꯥꯕꯨꯡꯒꯤ ꯑꯃꯗꯒꯤ ꯋꯥꯈꯜ ꯑꯃ ꯌꯥꯝ ꯐꯩ ꯂꯥꯟꯁꯤꯟꯕ ꯑꯃꯗꯒꯤ ꯑꯃ ꯈꯨꯜꯂꯝꯗꯒꯤ ꯈꯨꯜ ꯑꯃ ꯂꯥꯟꯁꯤꯟꯕ ꯀꯥꯏꯗꯤ ꯈꯨꯜꯍꯧ ꯄꯣꯟꯇꯦꯗ ꯑꯁ ꯄꯥꯕꯨꯡꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯐꯩ ꯑꯗꯣ ꯄꯥꯕꯨꯡ ꯏꯃꯥꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯔꯝꯒꯅꯤꯅ ꯈꯟꯖꯩ ꯑꯗꯣ ꯏꯃꯥꯅ ꯊꯥꯕꯜ ꯆꯣꯡꯉꯀꯥꯟꯗ ꯄꯥꯕꯨꯡꯅ ꯌꯦꯡꯕꯒꯗꯤ ꯌꯥꯎꯈꯤꯕ꯭ꯔꯣ ꯑꯗꯨꯃꯗꯤ ꯌꯥꯎꯈꯤ ꯊꯦꯡꯅꯈꯤꯕ ꯌꯥꯎꯏ ꯏꯃꯥꯡꯗꯒ ꯃꯤꯅ ꯄꯥꯏꯔ ꯆꯣꯡꯕꯁꯦ ꯑꯩꯅ ꯏꯅꯥꯛꯇ ꯍꯧꯕ ꯎꯁꯥꯁꯨ ꯄꯪꯊꯦꯛꯇ ꯊꯤꯑꯒꯀꯣ ꯇꯧ ꯂꯩꯔꯝꯕꯒ ꯌꯥꯝ ꯌꯥꯎꯈꯤ ꯑꯗꯣ ꯄꯥꯕꯨꯡ ꯆꯥꯛꯏꯅꯦꯕ ꯊꯃꯣꯏꯗ ꯍꯣꯏ ꯑꯗꯣ ꯎꯁꯥꯗ ꯇꯥꯏꯅꯩꯅꯦꯕ ꯑꯗꯨꯒ ꯇꯥꯏꯅꯕ ꯊꯤꯡꯉꯦꯟꯗ ꯑꯗꯣ ꯅꯥꯁꯤꯒꯣꯡ ꯄꯥꯕꯨꯡ ꯇꯥꯏꯅꯩꯗꯣ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯆꯣꯡꯕ ꯍꯩꯇ꯭ꯔꯁꯨ ꯈꯨꯠꯇꯪꯗꯤ ꯄꯥꯏꯔꯒ ꯆꯠꯂꯨꯒꯦ ꯀꯥꯏꯅ ꯔꯥꯎꯟ ꯑꯃꯇ ꯑꯣꯏꯔꯁꯨ ꯆꯠꯍꯧ ꯌꯥꯗ꯭ꯔꯣ ꯄꯥꯕꯨꯡ ꯆꯪꯒꯦꯅ ꯈꯜꯂꯨꯕ ꯋꯥꯈꯜꯗꯀꯣ ꯑꯁ ꯑꯩꯅ ꯀꯔꯣꯝꯗ ꯀꯥꯎꯕ ꯀꯔꯣꯝꯗ ꯍꯥꯏꯕ ꯍꯥꯏꯅ ꯈꯜꯂꯨꯕꯗꯀꯣ ꯑꯗꯨ ꯎꯁꯥ ꯇꯦꯛꯄꯗ ꯌꯥꯝ ꯃꯤꯋꯥ ꯇꯥꯕ ꯌꯥꯎꯈ꯭ꯔ ꯄꯣꯠꯅꯤꯗ ꯌꯥꯎꯁꯪ ꯃꯇꯝꯁꯤꯗꯤ ꯍꯩꯅꯧ ꯃꯄꯥꯟ ꯁꯥꯕ ꯃꯇꯝꯅꯤꯗꯅ ꯃꯥꯅꯤ ꯑꯗꯨ ꯃꯤꯒꯤ ꯍꯩꯅꯧ ꯃꯄꯥꯟ ꯁꯥꯔꯤꯕ ꯇꯅꯧ ꯇꯧꯅꯕꯗꯨ ꯊꯨꯗꯦꯛꯎꯕꯒꯤ ꯏꯕꯨꯡꯉꯣ ꯑꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨꯅ ꯍꯥꯏꯔꯛꯄꯒ ꯌꯥꯎꯈ꯭ꯔ ꯄꯣꯠꯅꯤꯗ
Pabungna hatore torise. Wahang loi hat le toise ko bai toise. Wahang ka loi kaw greda taurise. Wahang loi hatoe toise. Pabung je are po wakhal amaga loina na lakpa malinga sigi program jida. Aidi thana wahang tawhal. Thana wahang tawhal roina. Sung phang jada ko. Phone ju kaya hai thui sing thui da ba hai tare. Khunung gi myoi na tawdana. Aduna number matam de namog da namoi dawdi nam he phangau de to. Tawdana tawinga si di tanyam sari so na pibi bani isa ni una taw hai ban mi tunga si ji. Sing namak oire. Ado thaban chong darju jagoi sabadi mi mayam lai thaban chong da ba jagoi yam saba do pabung jagoi gati sabirak pra. Hoi madu hangai do yam chana na hanga bani. Mana somna ni pa man pair ka chong gre dana. Adagi somna ina hainau mi gi mapan thaba hainau ma sadu thide urga ahan do na sere pudi nga ora tholak padanne. Thangmai marum dai to ndaka sa ne leram ba ka si yaw gi ba yaw he ba. Tammi ba. Haidi soibra soidabra mayam thokpada o tadoribra taroidoribra ga ithanda test tawjari ne ba pabungi do. Hoi. Ado laibungda gati jagoi saba yawbirak pro khoi yam phajabane khoi maiba maibi gi manakta ga jagoi heiboi hetaboi sondaung thek tawbodo. Yengmadabudi yamna phajaba ai sana di haijadabani na. Ado aina yam pamjaba isei ama khak laiyeba ko. Matek ama khatang nga keba mauna ni khagatpa. Yai pau. Haujarak kya? Haubiro. Hauzikangi mauna singse mauna manem sarari manem na maubu sari. Hauzikangi mauna singse mauna manem sarari manem na maubu sari. Narang kalagli di mauna masindai ma kauduna manem da pakon sibire yungi sung so paisin kare kaligi juk se ware sanabi pungon ole hauzikangi mauna singse mauna manem sarare manem na maubu sare. Narang kalagli di mauna masindai ma kauduna manem da pakon sibire yungi sung so paisin kare kaligi juk se ware sanabi pungon ole hauzikangi mauna singse mauna manem sarare manem na maubu sare. Miss pamjabagi sakjabani ko. Hoi do pabung imau kaya lairage. Mau ani sure tiba humni ama thidri. Adu pabung lona kano mayam khangandabida tahandabida. Asai imau mayam amta khangan tahandabida ne lona misnim la ne pabung ne khoi hung kang khangnagadaba. Hoi. Wahang amtang hangjage. Takpiu. Ngasai imau ani do. Hoi. Lona ni ko hangjaije. Ha. Lona ne ba hangjari je. Lona ne ba hangjari je. Imau ani do masakara mane pha phajage ba. Tapna hajiro hajiro. Pabunggi imau ani do. Imau ani do. Pabunggi adu kanana yenenge phajaba. Masak phajabro. Khangdeda masi nongna sa puthorokpadana henboi ningi nongna tan puthorokpadana henboi ningi haibam khangdeda. Adu ne pare. Ado makhut thumbadi karambana thummi pabo. Masi khangde no yamna lami ngi de puthorokpado aduna khare ma phogyo ningi. Kangsoi thongmada khwai hawba mauji karam boidoino pabung ani dudagi chani gi wang idai bunga si yumna changba yadam kara yaro joribra haido di pabung loi haido moda ngasai de su yam haidora ajibu kai doragi hoi karamba
ꯃꯄꯣꯛꯇ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯁꯨꯃꯥꯏꯅ ꯏꯆꯥꯉꯩꯒ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯐꯪꯒꯗꯕꯅꯣ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯃꯤꯠꯇꯒꯤ ꯄꯤꯕꯨ ꯇꯥꯒꯦ ꯇꯧꯔꯛꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯕꯨꯡ ꯉꯥꯏꯍꯥꯛ ꯁꯨꯝ ꯅꯣꯛꯃꯤꯟꯅꯕ ꯑꯗꯨ ꯄꯥꯕꯨꯡ ꯃꯇꯝꯗꯨꯗ ꯄꯥꯕꯨꯡ ꯍꯣꯏꯅ ꯑꯉꯥꯡꯒ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡꯒ ꯈꯤꯇꯪ ꯆꯥꯎꯈꯠꯂꯛꯄ ꯆꯩꯇꯦꯛ ꯀꯣꯠꯄꯤꯒ ꯁꯥꯟꯅꯕꯤꯔꯛꯄ꯭ꯔꯥ ꯄꯥꯕꯨꯡ ꯍꯣꯏ ꯃꯇꯝꯁꯦ ꯍꯣꯏ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯀꯥꯏꯅ ꯀꯥꯡꯗ꯭ꯔꯨꯝ ꯁꯥꯟꯅꯕ ꯀꯥꯏꯅ ꯍꯣꯏ ꯁꯥꯟꯅꯔꯛꯏ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯇ ꯆꯪꯉꯦꯔꯒ ꯋꯥ ꯃꯔꯨ ꯐꯨꯑꯒ ꯀꯥꯡꯗ꯭ꯔꯨꯝ ꯁꯦꯝꯃꯦꯔꯒ ꯋꯥ ꯃꯆꯥ ꯈꯨꯠꯅ ꯄꯥꯏꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯀꯣꯟꯕ ꯌꯦꯡꯉꯒ ꯀꯥꯡꯖꯩꯒ ꯁꯦꯝꯃꯒ ꯇꯧꯔꯛꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯏꯗ ꯍꯣꯏ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯀꯥꯏꯗꯣ ꯍꯥꯞꯆꯔꯒꯅꯤ ꯏꯃꯥ ꯃꯃꯧ ꯑꯣꯏꯗꯧꯕꯤ ꯀꯥꯏꯅ ꯑꯗꯩꯗꯤ ꯀꯃꯥꯏ ꯈꯨꯝꯃꯛꯄ ꯑꯃꯗꯨꯅ ꯍꯥꯞꯄꯤꯔꯣꯅꯦ ꯀꯔꯤ ꯏꯃꯥꯒꯤ ꯃꯌꯥ ꯑꯣꯏꯗꯧꯕ ꯀꯥꯏꯅ ꯇꯧꯔꯒ ꯄꯥꯝꯃꯨꯕ ꯀꯥꯏ ꯌꯥꯎꯔꯛꯄ ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯁꯦ ꯌꯥꯝ ꯄꯛꯆꯔꯝꯗꯧ ꯃꯥꯜꯂꯦ ꯈꯪꯗꯦ ꯄꯛꯆꯕ꯭ꯔꯥ ꯄꯛꯆꯗꯕ꯭ꯔꯥ ꯃꯥꯁꯨ ꯃꯈꯨꯜ ꯑꯗꯨꯝ ꯇꯤꯡꯊꯣꯔꯛꯏ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯞꯄꯝꯃꯤ ꯄꯥꯕꯨꯡꯗ ꯒꯨꯜ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯗꯨꯅꯅꯦ ꯁꯃꯔꯥꯝꯗꯒꯤ ꯎꯆꯤꯋꯥꯗ ꯇꯥꯔꯒ ꯉꯥꯎꯔꯨꯔꯤꯁꯦ ꯈꯪꯗꯦꯗ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯄꯣꯠ ꯂꯥꯎꯕ ꯌꯥꯝ ꯆꯠꯂꯦ ꯄꯕ꯭ꯂꯤꯁꯤꯇꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯗꯅ ꯑꯃꯨꯛ ꯂꯥꯎꯅꯗ꯭ꯔꯦ ꯃꯇꯝꯗꯨꯗꯗꯤ ꯊꯥ ꯑꯃꯅꯤꯀ ꯂꯥꯎꯋꯦꯕ ꯀꯦꯟꯗꯤꯗꯦꯠꯀꯤ ꯚꯣꯠ ꯂꯥꯎꯕꯁꯦ ꯍꯣꯏ ꯃꯇꯝ ꯑꯩꯈꯣꯏꯅꯒ ꯀꯕꯛ ꯇꯧꯁꯤ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯁꯦ ꯌꯥꯝ ꯂꯥꯎꯔꯝꯗ꯭ꯔꯣ ꯃꯌꯦꯞꯇ ꯚꯣꯠꯀꯤ ꯕꯤꯈ꯭ꯌꯥꯠ ꯚꯣꯠꯀꯤ ꯈꯛꯇꯁꯨ ꯅꯠꯇꯅꯕꯀꯣ ꯚꯣꯠꯀꯤ ꯕꯤꯈ꯭ꯌꯥꯠ ꯅꯤꯕ ꯂꯥꯛꯆꯔꯤ ꯁꯟꯕꯤ ꯌꯦꯛꯄ ꯃꯥꯔꯀꯥꯗ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯚꯣꯠꯀꯤ ꯁꯤꯟ ꯑꯃꯃꯝꯇꯪ ꯅꯝꯕꯤꯗꯨꯅ ꯃꯌꯥꯝꯒꯤ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯍꯟꯕꯤꯌꯨ ꯑꯣꯏꯍꯟꯕꯤꯌꯨ ꯄꯥꯕꯨꯡꯅ ꯂꯥꯎꯔꯛꯄ ꯃꯇꯥꯡꯗꯣ ꯑꯝꯇꯪ ꯇꯥꯖꯅꯤꯡꯉꯤ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯕ ꯐꯨꯜꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯌꯥꯛꯂꯕ ꯃꯥꯌꯦꯞꯀꯤ ꯈꯣꯟꯖꯦꯜ ꯂꯧ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯄꯂꯦꯝꯃꯥꯡꯂꯕꯤ ꯀꯌꯥꯅ ꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯆꯦꯠ ꯃꯟꯁꯤꯜꯂꯥꯡ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏ ꯃꯄꯥꯔꯤ ꯃꯃꯣꯡ ꯀꯌꯥꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯏꯪꯂꯕ ꯎꯂꯦꯜ ꯈꯥꯡꯂꯤꯕꯤ ꯄꯂꯦꯝꯃꯥ ꯀꯌꯥꯒꯤ ꯃꯐꯝꯗ ꯅꯆꯥꯅ ꯆꯔꯩ ꯐꯤꯒꯥꯎ ꯁꯥꯟꯅ ꯚꯣꯠꯀꯤ ꯕꯤꯈ꯭ꯌꯥꯠ ꯅꯤꯕ ꯂꯥꯛꯆꯔꯤ ꯌꯥꯕ꯭ꯔꯥ ꯍꯜꯂꯣ ꯀꯥꯏ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯃꯥꯟꯕ ꯑꯃ ꯂꯩꯌꯦ ꯀꯅꯥ ꯃꯥꯡꯒꯦ ꯄꯥꯕꯨꯡꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯏꯈꯣ ꯀꯨꯟꯇꯤ ꯖꯨꯗꯤꯁꯇꯤꯔ ꯁꯥꯕ ꯃꯍꯥꯗꯦꯕ ꯁꯥꯕꯗꯣ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯅꯈꯣꯏ ꯑꯅꯤꯅ ꯈꯟꯅꯕ ꯑꯗꯨ ꯂꯦꯞꯈꯣ ꯗꯦꯕ ꯖꯣꯒꯦꯁꯣꯔ ꯑꯩꯒꯤ ꯑꯔꯦꯞꯄ ꯃꯄꯨ ꯑꯣꯏꯖꯔꯣ ꯁ꯭ꯋꯥ ꯀꯥꯟꯅ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯕꯨ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏꯉꯩ ꯁꯨꯝ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯔꯤꯁꯤꯕꯨ ꯑꯇꯣꯞꯄ ꯀꯣꯂꯔꯉꯩꯅ ꯆꯩꯔꯝꯃꯣꯏꯗ꯭ꯔꯣ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯔꯦꯗꯤꯑꯣꯒ ꯃꯨꯊꯠꯂꯝꯃꯗꯣꯏ ꯖꯥꯠꯂꯥ ꯈꯪꯗꯦꯗ ꯑꯗꯣ ꯆꯞ ꯆꯥꯔꯤ ꯃꯇꯝꯗꯤ ꯌꯥꯝ ꯍꯦꯟꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯣꯂꯔ ꯑꯃꯃꯝꯗ ꯄꯤꯖꯕ ꯃꯇꯝꯗꯣ ꯌꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯤꯅꯤꯠ ꯀꯌꯥ ꯄꯤꯕꯤꯔꯤꯅꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯗꯤ ꯑꯗꯨꯝ ꯈꯪꯍꯧꯗꯦꯗ ꯄꯥꯕꯨꯡ ꯑꯗꯨꯝ ꯃꯤꯅꯤꯠ 30 ꯃꯤꯅꯠ ꯁꯨꯃꯥꯏꯅꯒ ꯑꯗꯨꯝ ꯍꯦꯟꯅ ꯍꯧꯖꯤꯟꯕꯒ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯈꯤꯇꯪ ꯅꯪꯅꯕ ꯑꯣꯏꯔꯗꯤ ꯀꯔꯤꯅ ꯍꯥꯕꯗ ꯌꯥꯕꯤꯒꯗꯧꯒꯤ ꯍꯪꯖꯔꯒ ꯀꯩꯅꯣꯝꯇꯪ ꯂꯥꯟꯖꯅꯤꯡꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯎꯕ ꯑꯃ ꯂꯩꯌꯦ ꯄꯥꯕꯨꯡ ꯍꯥꯏꯍꯧꯔꯣ ꯑꯗꯨ ꯑꯣꯏꯗꯤ ꯀꯔꯤ ꯉꯥ ꯃꯃꯤꯡꯗꯣ ꯉꯥ ꯃꯃꯤꯡ ꯑꯦꯂꯤꯁꯥ ꯀꯥꯏꯗꯨꯔꯣ ꯅꯠꯇꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯉꯥ ꯃꯃꯤꯡ ꯈꯪꯗ꯭ꯔꯁꯨ ꯃꯥꯏ ꯃꯑꯣꯡ ꯃꯇꯧ ꯃꯥꯏ ꯅꯦꯆꯔꯗꯣ ꯍꯥꯏꯔꯛꯑꯣꯗꯅ ꯑꯗꯨꯏꯗꯤ ꯈꯪꯕꯁꯦ ꯃꯔꯨ ꯌꯥꯝ ꯌꯥꯎꯗꯕ ꯃꯔꯨ ꯃꯀꯨꯞ ꯌꯥꯎꯕ ꯉꯥꯗꯨ ꯅꯠꯇꯕ ꯃꯔꯨ ꯌꯥꯝ ꯌꯥꯎꯗꯕ ꯉꯥ ꯃꯀꯨ ꯃꯃꯤꯠ ꯂꯥꯎꯕꯤ ꯑꯄꯥꯛꯄꯤ ꯄꯥꯟꯕꯤ ꯅꯥꯄꯤ ꯆꯥꯕꯤ ꯍꯥꯏꯕꯗꯣ ꯄꯥꯕꯨꯡ ꯃꯩꯈ꯭ꯌꯥꯠꯀ ꯑꯗꯨꯏꯗꯣ ꯑꯗꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯇꯥꯎꯔꯒ ꯆꯥꯕ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯄ ꯆꯥꯎꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯃꯈꯛꯇꯪ ꯅꯣꯡꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦꯀꯣ ꯌꯥꯏꯌꯦ ꯄꯥꯕꯨꯡ ꯉꯥꯏꯔꯒꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯟꯖꯥꯡ ꯑꯃꯗꯤ ꯐꯪꯉꯦ ꯄꯥꯕꯨꯡꯗꯒꯤ ꯉꯥ ꯂꯧꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯕꯨꯡ ꯂꯥꯛꯄꯤꯕ ꯃꯇꯝꯗꯀꯣ ꯏꯃꯥꯒ ꯂꯥꯛꯄꯤꯌꯨ ꯑꯩ ꯂꯥꯛꯑꯗꯤ ꯑꯩꯒꯤ ꯅꯃꯥꯗꯤ ꯃꯇꯝꯗꯤ ꯐꯠꯇꯦꯅ ꯅꯃꯥ ꯉꯥꯛꯇꯁꯨ ꯊꯥꯗꯦ ꯑꯩ ꯏꯇꯣꯝꯗꯁꯨ ꯆꯠꯇꯦ ꯄꯥꯕꯨꯡꯁꯦ ꯈꯝꯕꯟꯗꯤ ꯈꯤꯇꯪ ꯆꯥꯎꯋꯦ ꯉꯥꯏꯈꯣ ꯄꯥꯕꯨꯡ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯉꯁꯥꯏꯗꯩ ꯍꯪꯒꯦ ꯇꯧꯕ ꯋꯥꯍꯪ ꯑꯃꯁꯤ ꯊꯔꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯦ ꯁꯛ ꯐꯖꯕ ꯀꯅꯥꯅ ꯍꯦꯟꯒꯦ ꯍꯪꯕ ꯌꯥꯏ ꯄꯥꯕꯨꯡ ꯃꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤꯀꯣ ꯑꯗꯨꯕꯨ ꯅꯃꯥꯅ ꯉꯧꯕꯗꯤ ꯍꯦꯜꯂꯦꯕꯀꯣ ꯔꯥꯁꯤ ꯂꯩꯕꯅ ꯄꯥꯕꯨꯡꯅ ꯑꯗꯨꯒ ꯔꯥꯁꯤꯅ ꯄꯥꯕꯨꯡꯅ ꯃꯌꯥꯝꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ ꯑꯩꯃꯛꯅꯗꯤ
इसा थागतใจहायनि ꯑꯩꯃꯛꯅꯗꯤ ꯍꯥꯏꯖꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯅꯗꯤ ꯁꯤꯔꯥꯁꯤ ꯌꯥꯝ ꯂꯩꯀꯥ ꯍꯥꯏꯌꯦ ꯑꯩꯁꯦ ꯅꯣꯛꯊꯣꯔꯛꯄꯗꯀꯣ ꯑꯉꯥꯡꯉꯩ ꯅꯣꯡꯕꯥꯜꯂꯩ ꯃꯔꯛꯇ ꯁꯥꯏꯀꯜꯒ ꯊꯧꯖꯜꯂꯤ ꯍꯥꯏ ꯑꯩ ꯎꯕꯗ ꯉꯝꯃꯔꯣꯏꯗ ꯑꯃꯨꯛ ꯋꯥꯔꯤ ꯂꯣꯏꯁꯜꯂꯁꯤ hangako khumake mathang second round gi khaaji mathang gi mu khaaji pare isang iga pangnong nok minare waro yade masi punsi edo si kawi ko punsirone masi no krijina hayeng second am sang doctori bani punsi ji hoi yai phaba ai di miang gi seba tawbada tek kaidana soinga miawdana punsi sangna tawba uibiu haiba uispizari Thagachari pabung saru ya birakpa pabung su ana ek yaudana yam kuina saangna icha isu mayam gi marakta tinba oibiu yam nuaijai thagachari mathangi collar da mu khudong sawa pijege Pabung ngasi je pabung de ta ngasi je iman te yaudri ka pabung radio gi set gi khidang lai thok biro pabung haujikti pabung gi turn nong tare pabung gi English ta turn hairadi mathang hai bana tra pabung gi mathang ji pabung mathang ji di pabung tare hello tabira bra pabung ai sai yam khanne mani pabung brajamohon ado khonjen ga pabung gi sakadi chana gi dreda hoi naha oringai de kamai tawrei pabung ado natte na ai khon ni khara dum sawgal le thaina dagi naha oringai dei so angang oringai ada yung asari ang ude hinta ba ada injan wari wata yam nungai manungai ju mati kasang saru ya ge taw kunda yam nungai jai pabung wari ismaina nungai ba se mayam phongdok mina daune ba ko ithanta sum nungai le ya ponte da sum nungai ring ai sta pabung su saru ya ga dabne na wakhalam pok pire se yam nungai pabung isai matem tang hana hodok pire odana isai hodok pe ai phone ge ni sai gi chana de chana do bai sai ndi lei isai ji ai yam pam jama ai an ta bi mu sai an na lai ne thaina class 6 da ta gi bai sai am lei I show them jazing library lei adu yam sang le sakpa ding amon hoi matem tang mate amani thang chawke hoi pabo ta ba jo ai mana ba nok tu thakjara ke hoi adu nok ni nok kan ko salagi ko hoi pabo hobiro khanu thai ki sinkhare haroina bi thabalai siya sum khamjare ke thambadi yagiroi pabu isai budi ngangthokre adu thambadi yagiroi pabung ima su laibiri bra hojik se lai ima gi mingdi kai kaugi bimo ko bino bimo kai lamdagi no salungba pabung na ukhong sangdagi kai ukhong dagi ai di kai bi ko ukhong sang ai bi ya mun khang mo game kham de tam khangi ma sugar sathibani nga de suwe la na ba ni kom le ukhong sang adagi kai bi ko adagi ma andak bisang khunau ka simai taw bi haina lonjan na lai mi ne ba anoi ji dollar da wi noma ni matung la am na ni na ba ni kom na lai oja jien thu wari wa tai chan to mi de hoi khangi pabu de donor in san to mani ai ya wa khan ya mun khal ga ya wa bani ko ja jen
ꯑꯩ ꯁꯤꯗ꯭ꯔꯤꯐꯥꯎ ꯌꯥꯎꯔꯗꯧꯅꯦ ꯍꯥꯏꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯄꯥꯕꯨꯡꯒꯤꯗꯤ ꯅꯣꯛꯅꯤꯡꯕꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯕꯨ ꯑꯣꯏꯔꯣ ꯁꯨꯝ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯦꯡꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯕꯨꯡꯒꯤꯁꯨ ꯀꯩꯀꯩ ꯂꯩꯒꯦꯗꯣ खितंग मयाम दा हाइतारे खंगमिनबगी तंजा दो पाबुंग दैसु लौजगे कई हायोगे इमा होजे होजे लेमिनरीबा इमा से नतबा पाबुंग ने इंखलकपा मतमदा हाइतारे को होय हाइदी लेरकपा मवोंग मतौ कमाई ngaurai कमाई लेरई कमाई लांगई चावा क्वामा हाइए आई याम नौना दुम कोई बचलई अरे लाइसो दुम पारई परीक्षा से दुम फेल हो रखते आई मतम जाना दुम लारी औराई आई की मतम खंगना चली अरे मीना दुम आई भी दुम कीना बनी आई मतम निगांग चपाइता होय अदो पाबुंग लाई सुजे लाई से करा यौबो तंबा ओइदुनो आई जी बेमा ग्रेजुएट नि छोंग मथुदा बिए लोरे अदो ऐसे सनुमा हाई स्कूल दा छोंग मथुम दोइनि ओजा ओइबदिना 2021 दा पोथाबा बाबू स्कूलिंग से कदाई वाइदा तौरे स्कूलिंग से आई वांजिंग दा दुम तौरे वांजिंग दा मतम दुदा स्कूल चपदा करी दा चलके हाइदी मतम दुदा खोंग चली खोंग ना क्लास आई पुग चले क्लास 9 तमदेगी अखोई इचेगी साइकल जाइने लोन लौगा स्कूल चपदे पुई मा मासा होय अदमाइन तौरगा तौरे मतम दुदा हाइतारे पाबुंग होइगी सुम लेकाई लमदम दुदा लाइक तंबगी चांग नुपीना तमकपगी चांग दे नुपा इमानबिसिंग तमकपई चांग जे मतम दुदी याम तांगी हाइदने मिस निमला हदि लाइक तंब खोटपा जे खरा हे कनो तौबा अरेइबा इमुंग ने हेग मचा मसु दै मपान थोपा मीने हेग तौहनबगुंबा दुमाइ तौय हाय दो पाबुंग होइ मतम दुदा हाइतारे इमानबी खुलदुगी ओइनको स्कूल के समिनबा दुम लैरकप्रा कयाम चटमिनरके कारे बुकोकी ओइनदी खरा तांगी तदि चलगा दुगा वांगिंग लंगी नदी अदि इमानबा तेंदारों दे याम तमिनरे होय याम नुंगाई पाबुंग सिमसु खंगजा होबा अदो ngसाइगी इंखलकपगी वारी पाबुंग ना हेक लीबा होबिरा अंबदो हाइफेट मखा ताबिरो आई जी क्लास 8 तगी अदुम अखोजी लिकोन अदगी अदुम आहानगी मतु थाबन जोंवा अदुम इंगरे अदुम आई हाइजेगिदो नीला पला अदुम यंगई यावसंग थोलाई अदुगा तौबतबु आई लाइक पाबै मतम दे छेदुन दि थम्मे अदुई मथक्तमु अखोई फादर की निशा सारे अदुना मरम याव यामगनबा अदुना आई जी ngannne dum ta hawdorko nganna hawdorko maram warga namana ba lai paage paro na admai to na du huji phoji yaw ngali ye ta okay sin ado wai hau ngal le habase lang ba khot padi koi ba lang ba chat paje pamung lam chat pa judum le do chatlak tabra ai sum haige tawapa okoi thawban yarbo tarangpa थाबन जोंग चलाई खोंजां चेंगमाई को अदि सोम दाई रोग ले वांजिंग ले को छापम तेचम छापम तेंदा छाय गसे दुम यौरे यौरी साइकिंग चली मानव में अदमाई तो लोसी का कोई भी लोन चले अदमाई तो ले अदे अखोई पेरोता पेट्रोल में जोए पेट्रोल में सी अखोई ना पाखंग लोरम दाइदा चाकोल पाएगा कोई बीए का लोग कांच में भी टिप से आदू लाख पावे टिप लाइट चोंगा फू आदू आई टिप लाइट कंधे चोंगा ना थाबन चोंग जे कोई की थाबन चोंग हम जे करोम दनो थिल्ली जे का ता नहीं दना को मतम न त पाबो अदु माइना ताब्रा हाइदि लम अमगा थाबन चोंग मै मखोन गा जे ताई मतम इरांग नि सोइ लेति न को अदा खोइना थाबन जोंगी यावसंग लोयरे
ꯍꯦꯛ ꯏꯁꯤꯡ ꯍꯦꯛ ꯇꯥꯗ꯭ꯔꯤꯐꯥꯎ ꯆꯣꯡꯉꯦ ꯑꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯇꯥꯔꯛꯄꯁꯤꯗ ꯀꯩꯅꯣꯝꯗ ꯊꯥꯕꯜ ꯆꯣꯡꯉꯦ ꯏꯃꯥꯅ ꯃꯌꯥꯝ ꯊꯣꯛꯑꯒ ꯅꯥ ꯊꯥꯡꯒꯠꯂꯤꯅꯤ ꯉꯁꯤꯗꯤ ꯈꯥꯡꯕꯣꯛꯇ ꯂꯩꯍꯧꯋꯤ ꯑꯩ ꯋꯥꯡꯃꯗ ꯂꯩꯍꯧꯋꯤ ꯇꯦꯟꯊꯥꯗ ꯂꯩꯍꯧꯋꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯥꯔꯒ ꯉꯥꯕꯨ ꯏꯁꯤꯡ ꯍꯦꯛ ꯇꯥꯕꯗꯤ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯊꯥꯕꯜ ꯆꯣꯡꯕꯗ ꯁꯨꯝ ꯆꯠꯂꯛꯏꯔꯥ ꯑꯗꯣ ꯊꯥꯕꯜ ꯆꯣꯡꯕꯗꯒ ꯁꯨꯝ ꯊꯦꯡꯅꯔꯛꯄ ꯈꯪꯅꯔꯛꯄ ꯊꯑꯣꯏꯅꯃꯛꯀꯤ ꯈꯪꯅꯔꯨꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯆꯥꯒ ꯁꯨꯝ ꯂꯛꯅꯕ ꯊꯦꯡꯅꯕ ꯂꯣꯏꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯕꯨꯡ ꯍꯣꯏ ꯑꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄ꯭ꯔꯥ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯁꯤꯗꯪ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯈꯪꯅꯕꯤꯔꯛꯄ꯭ꯔꯥ ꯑꯇꯩ ꯍꯥꯏꯗꯤ ꯏꯃꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯃꯥꯁꯤꯗꯒꯤ ꯍꯦꯟꯅ ꯈꯪꯅꯖꯔꯝꯕ ꯂꯩꯔꯝꯕ꯭ꯔꯥ ꯊꯨꯡꯅꯍꯧꯗꯕꯒ ꯃꯁꯛ ꯐꯖꯕ ꯂꯩ ꯌꯥꯝ ꯂꯩ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯈꯪꯅꯖꯔꯛꯄꯁꯤ 9-10 ꯁꯨꯔꯦ 9-10 ꯁꯨꯕꯁꯤꯗ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤ ꯉꯟꯅ ꯄꯥꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯃꯦꯇ꯭ꯔꯤꯛ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯀꯣꯏꯔꯤꯅꯤ ꯇꯧꯔꯤꯉꯩꯗ ꯂꯥꯡꯅ ꯇꯧꯔꯛꯄꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤ ꯃꯁꯛ ꯃꯃꯤꯡ ꯆꯥꯔꯣꯏ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯣꯏꯅꯁꯨ ꯏꯀꯥꯏꯖꯩ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯀꯧꯕꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯄꯥꯕꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯇꯦꯟꯁꯟꯁꯦ ꯑꯃꯃꯝ ꯂꯣꯏ ꯂꯩꯕꯀꯣ ꯑꯗ ꯄꯥꯕꯨꯡꯅ ꯉꯁꯥꯏꯒꯤ ꯏꯃꯥꯗꯨꯒꯤ ꯃꯤꯡꯗꯨꯒ ꯇꯥꯛ ꯄꯟꯊꯣꯔꯕ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯩꯅꯣꯗ ꯁꯨꯃꯥꯡꯗꯕꯀꯣ ꯃꯈ꯭ꯋꯥꯡ ꯃꯦꯠ ꯂꯩꯔꯝꯗꯣꯏꯖꯥꯠꯅꯤ ꯀꯔꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧ ꯌꯥꯕ꯭ꯔꯣ ꯍꯥꯏꯅ ꯑꯗ ꯃꯃꯤꯡꯕꯨꯗꯤ ꯄꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯕꯨꯡꯅ ꯍꯥꯏꯗꯣꯔꯛꯄ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯛꯄ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯑꯗ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯏꯁꯤꯗꯗꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯆꯍꯤ ꯅꯧꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯥꯕꯨꯡꯁꯦ ꯍꯨꯟꯇꯣꯛꯑꯝꯕ ꯑꯣꯏꯗꯣꯏꯅꯦꯕ ꯄꯥꯕꯨꯡꯁꯦ ꯍꯨꯟꯇꯣꯛꯑꯝꯃꯒ ꯀꯩꯅꯣꯅꯦ ꯋꯥꯔꯤꯕꯨꯗꯤ ꯏꯆꯥꯁꯤꯡꯁꯨ ꯐꯖꯅ ꯍꯥꯏꯔꯤ ꯑꯗ ꯉꯁꯥꯏ ꯑꯩꯁꯨ ꯑꯩꯒꯤ ꯄꯟꯊꯨꯡ ꯑꯃ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯍꯥꯏ ꯅꯨꯡꯁꯤꯅꯩ ꯀꯣꯏꯅꯔꯛꯏ ꯃꯣꯏꯅꯗꯤ ꯆꯦꯟꯁꯤ ꯆꯣꯡꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩ ꯉꯥꯏꯈꯣ ꯅꯧꯃꯜꯂꯤ ꯅꯣꯏꯁꯨ ꯃꯇꯝ ꯈꯔ ꯂꯩꯈꯣ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕ ꯅꯧꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯔꯤ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤ ꯍꯧꯖꯤꯛ ꯅꯣꯏ ꯑꯩꯈꯣꯏꯅ ꯉꯟꯇꯥꯅ ꯌꯨꯝ ꯄꯥꯟꯖꯔꯒ ꯑꯩꯈꯣꯏ ꯀꯔꯤ ꯀꯥꯅꯤ ꯀꯔꯤ ꯊꯛꯀꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯈꯟꯕ ꯇꯥꯕꯅꯤ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯦꯇ꯭ꯔꯤꯛꯇꯩꯅ 12 ꯐꯥꯎꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯤ ꯃꯣꯏ ꯄꯂꯦꯠꯐꯝ ꯈꯪꯗ꯭ꯔꯦꯕ ꯃꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯗ꯭ꯔꯤꯑꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯀꯟꯅ ꯁꯦꯟꯅꯔꯤꯁꯦ 12 ꯍꯦꯛ ꯂꯥꯜꯂꯗꯤꯕ ꯃꯁꯥꯒꯤ ꯃꯥ ꯑꯣꯏꯖꯕ ꯈꯪꯉꯛꯑꯅꯤ ꯅꯨꯄꯤ ꯑꯣꯏꯌꯨ ꯅꯨꯄꯥ ꯑꯣꯏꯌꯨ ꯁꯤꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯅ ꯁꯨꯝ ꯑꯩꯅ ꯀꯣꯏꯗꯕꯒꯤ ꯍꯥꯏꯕꯅꯤꯀꯣ ꯃꯤ ꯃꯌꯥꯝꯁꯦ ꯇꯥꯕ ꯌꯥꯕ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯗꯥꯛꯇꯔꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯂꯩ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯊꯦꯡꯉꯕꯗ ꯆꯍꯤ 30 ꯅꯨꯄꯥ ꯃꯆꯥꯅ ꯆꯍꯤ 35 ꯁꯤ ꯃꯅꯨꯡꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯧꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯍꯥꯏꯔꯕꯗ ꯑꯉꯥꯡꯁꯤꯡꯗꯤ ꯑꯩꯈꯣꯏ ꯁꯦꯝꯗꯣꯏꯅꯦꯕ ꯑꯗꯨ ꯁꯦꯝꯕꯩ ꯃꯇꯝ ꯄꯦꯔꯣꯠꯁꯦ ꯊꯝꯍꯧꯒꯗꯧꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯆꯍꯤ ꯅꯨꯄꯥ ꯑꯣꯏꯌꯨ ꯅꯨꯄꯤꯕꯨꯗꯤ ꯍꯣꯏ ꯌꯥꯏꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦ ꯆꯍꯤ 90 ꯅꯨꯄꯥꯅ ꯆꯍꯤ 90 50 ꯐꯥꯎꯗ ꯍꯧꯖꯤꯛ ꯄꯥꯟꯅꯔꯤ ꯆꯍꯤ 50ꯗ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥꯗꯨ ꯃꯥꯏ ꯃꯆꯥ ꯁꯦꯝꯕ ꯃꯇꯝꯗ ꯃꯥꯅ ꯆꯍꯤ 30 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡꯗꯨꯒꯤ ꯃꯍꯩ ꯆꯥ ꯐꯪꯉꯔꯣꯏ ꯋꯥꯔꯅꯤ ꯑꯍꯜ ꯂꯣꯏꯁꯜꯂꯅꯤ ꯍꯥꯏꯕꯅꯤꯅ ꯁꯦꯡꯅ ꯗꯥꯛꯇꯔꯁꯤꯡꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯆꯍꯤ 25 ꯌꯨꯝ ꯄꯥꯜꯂꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯦ ꯃꯦꯇ꯭ꯔꯤꯛꯇꯩꯅ 12 ꯐꯥꯎꯁꯦ ꯑꯩꯈꯣꯏ ꯀꯟꯅ ꯁꯦꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ 12 ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯣꯏ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯪꯉꯛꯀꯅꯦꯕ ꯀꯥꯟꯅꯕ ꯈꯪꯉꯛꯀꯅꯦꯕ ꯑꯗꯨꯅꯅꯤ 12 ꯐꯥꯎꯁꯦ ꯍꯧꯖꯤꯛ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯃꯥ ꯃꯄꯥꯅ ꯀꯟꯅ ꯁꯦꯟꯅꯧꯅ ꯍꯥꯏꯅꯔꯤꯁꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯅꯣꯏꯗ ꯍꯥꯏꯔꯤꯁꯤꯅꯤ ꯂꯣꯏꯅ ꯈꯪꯅꯔꯤ ꯆꯥꯟꯅꯔꯤ 7-10 ꯁꯨꯏ ꯍꯥꯏꯔꯤꯁꯤ ꯃꯁꯛ ꯐꯖꯕꯗꯤ ꯄꯥꯕꯨꯡ ꯃꯁꯛ ꯐꯖꯕꯗꯤ ꯀꯅꯥꯅ ꯍꯦꯟꯒꯦ ꯀꯔꯤ ꯂꯝꯒꯤ ꯃꯁꯛ ꯐꯖꯕ ꯑꯗꯨꯝ ꯌꯥꯎꯏ ꯃꯔꯛꯇ ꯌꯥꯝꯅ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯃꯥꯁꯦ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦ ꯔꯥꯁꯤ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯩ
ꯃꯨꯔꯒꯅ ꯔꯥꯁꯤ ꯂꯩꯕ ꯉꯧꯔꯒ ꯃꯁꯛ ꯐꯖꯕꯒ ꯍꯥꯏꯅꯩꯗꯅ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦ ꯔꯥꯁꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯂꯩ ꯑꯗ ꯔꯥꯁꯤ ꯂꯩꯕꯗꯨ ꯈꯛꯇ ꯅꯠꯇꯅꯕꯀꯣ ꯄꯥꯕꯨꯡ ꯍꯦꯛ ꯂꯣꯏꯅꯕꯗ ꯄꯥꯕꯨꯡꯅ ꯇꯨꯡ ꯀꯣꯏꯅ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯅꯕꯀꯣ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯇꯟꯖꯥ ꯃꯦꯟꯖꯥꯅ ꯌꯥꯗꯕꯗꯒꯤꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯛꯀꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ ꯌꯨꯝ ꯀꯩ ꯄꯥꯟꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯈꯪꯉꯒ ꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯁꯔꯀꯥꯔꯒꯤꯁꯨ ꯂꯩꯔꯦꯗꯅ ꯃꯌꯥꯝ ꯅꯣꯏꯅ ꯈꯪꯉꯤꯗꯨꯉꯥꯏ ꯑꯉꯥꯡ ꯚꯣꯠ ꯊꯥꯗꯔꯤꯁꯦ ꯆꯍꯤ 19 18 ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩ ꯅꯣꯏ ꯏꯃꯥꯗꯒꯤ ꯑꯩꯅ ꯆꯍꯤ 4 ꯇꯥꯗꯅ ꯍꯜꯂꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯏ ꯏꯃꯥꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯍꯜꯂꯦꯕ ꯔꯣꯜ ꯅꯝꯕꯔ 1 ꯑꯣꯏꯔꯛꯄꯅꯤꯀꯣ ꯑꯗꯨ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯐꯔꯛꯄ ꯑꯗꯒꯤ ꯊꯥꯒꯠꯄꯩ ꯋꯥ ꯅꯠꯇꯅ ꯑꯗꯩ ꯁꯤꯗ ꯂꯥꯛꯑꯒꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯝ ꯀꯣꯆꯤꯡ ꯇꯧꯕꯤ ꯑꯗꯨ ꯑꯁ ꯐꯩꯗ ꯊꯥꯒꯠꯄꯩ ꯋꯥꯁꯦ ꯌꯥꯝ ꯃꯤ ꯆꯠꯄ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯩ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯀꯕꯣꯛ ꯀꯕꯣꯛ ꯈꯪꯉꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯀꯥꯁꯤꯡ ꯅꯦꯅꯦ ꯍꯣꯏꯒꯤ ꯃꯔꯣꯟꯐꯧꯗ ꯈꯣꯡꯕꯥꯟ ꯆꯦꯟꯕ ꯀꯥꯟꯗ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯊꯥꯕꯁꯦ ꯆꯦꯟꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯧꯅꯔꯝꯃꯦꯕ ꯑꯩꯈꯣꯏ ꯀꯕꯣꯛ ꯀꯕꯣꯛ ꯁꯨꯝ ꯈꯪꯖꯍꯧꯕꯗ ꯅꯣꯏ ꯄꯦꯔꯣꯁꯤ ꯌꯥꯝ ꯆꯦꯜꯂꯛꯄ ꯍꯧꯔꯛꯏ ꯑꯗꯣ ꯄꯥꯕꯨꯡ ꯍꯣꯏ ꯃꯇꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯛꯏ ꯀꯌꯥꯝ ꯆꯦꯛꯁꯤꯜꯂꯛꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤ ꯍꯥꯏꯔꯨꯔꯒꯗꯤ ꯍꯧꯖꯤꯛꯀ ꯊꯤꯅ ꯈꯦꯠꯅꯩ ꯑꯩꯗꯤꯃ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯇꯥꯔꯛꯄꯁꯦ ꯌꯨꯝꯗ ꯏꯊꯟ ꯆꯠꯂꯤ ꯑꯗꯒꯤ ꯀꯣꯏꯁꯟꯁꯤ ꯍꯧꯖꯤꯛꯇꯤ ꯑꯣꯗꯤꯠ ꯇꯥꯏꯝ ꯉꯥꯛꯇ ꯑꯌꯥꯝꯕ ꯇꯧꯔꯦꯗꯅ ꯑꯩꯈꯣꯏ ꯀꯥꯟꯗ ꯑꯦꯁꯦ ꯇꯥꯏꯝꯅꯦꯕ ꯑꯦꯁꯦ ꯇꯥꯏꯝꯁꯤ ꯃꯥꯔꯛꯁꯦ 10-15 ꯑꯣꯗꯤꯇꯤꯚꯇ 5 ꯑꯗꯨꯅ ꯍꯤꯁꯇ꯭ꯔꯤꯒꯁꯤ ꯑꯩꯈꯣꯏꯅ ꯄꯥꯔꯥꯁꯤ 9 ꯄꯥꯕꯗ 3 ꯅꯠꯇ꯭ꯔꯒ 5 ꯌꯥꯎꯔꯛꯑꯕ ꯑꯗꯨꯗꯤ 15 ꯄꯤꯕꯗ 10-12 ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯥꯁ ꯃꯥꯔꯛꯁꯤ 30 ꯈꯛꯇꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯀꯟꯅ ꯄꯥꯔꯛꯏꯗ ꯍꯣꯏ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯃꯦꯇ꯭ꯔꯤꯛ ꯊꯥꯕꯒꯤ ꯕꯦꯁꯁꯤꯗ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯀꯌꯥ ꯄꯥꯕꯨꯡꯅ ꯇꯝꯃꯤꯕ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯣꯏꯅ ꯅꯨꯄꯥ ꯅꯨꯄꯤꯗ ꯁ꯭ꯇꯨꯗꯦꯟꯁꯦ ꯀꯌꯥꯒ ꯑꯣꯏꯅ ꯊꯥꯈꯤꯕꯒꯦ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯄꯥꯕꯨꯡ ꯀꯔꯤ ꯅꯤꯡꯁꯤꯡꯗꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯣꯖꯥ ꯑꯣꯏꯔꯛꯄꯗ ꯆꯥꯎꯔꯥꯛꯅ ꯁꯥꯇ꯭ꯔ 10-30 ꯅꯤꯐꯨꯐꯥꯎ ꯊꯥꯕ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯦꯔꯣꯠꯇ ꯄꯥꯁ ꯇꯧꯕꯒꯤ ꯆꯥꯡꯁꯤꯅ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯍꯧꯖꯤꯛ ꯃꯇꯝꯗꯨꯗ ꯁꯪꯉꯨ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤ ꯊꯣꯏꯅ ꯂꯩꯇ꯭ꯔꯤꯑꯕ ꯍꯩꯔꯣꯛꯇꯒꯤ ꯋꯥꯡꯖꯤꯡꯗꯒꯤ ꯎꯌꯥꯟ ꯆꯥꯔꯥꯡꯄꯥꯠ ꯈꯣꯡꯊꯥꯡꯗꯕꯨ ꯂꯥꯛꯑꯦ ꯑꯗꯨꯅ ꯀ꯭ꯂꯥꯁ 6-7ꯒꯁꯤ ꯑꯉꯥꯡꯁꯤ 100 ꯇꯝꯕꯤ ꯃꯇꯝꯗ ꯍꯧꯖꯤꯛꯀꯥꯟ ꯇꯥꯛꯄꯗ ꯑꯩꯈꯣꯏꯅ ꯐꯝꯃꯒ ꯇꯥꯛꯄ ꯅꯠꯇꯦ ꯂꯦꯞꯄꯒ ꯇꯥꯛꯇ꯭ꯔꯗꯤ ꯑꯉꯥꯡꯒꯤ ꯃꯅꯤꯡꯗ ꯀꯩꯗꯧꯔꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯎꯗꯦ ꯍꯥꯏꯔꯤꯕ ꯑꯗ ꯑꯉꯥꯡꯅ ꯑꯩꯕꯨꯗꯤ ꯃꯇꯝꯗꯨꯗ ꯀꯤꯁꯨ ꯀꯤꯔꯛꯑꯦ ꯀꯤꯌꯦꯗꯤ ꯑꯩꯗꯤ ꯈꯔꯁꯨ ꯑꯉꯥꯡꯒꯤ ꯊꯦꯝꯗꯕꯁꯨ ꯌꯥꯗꯦ ꯆꯩꯗꯕꯁꯨ ꯌꯥꯗꯦ ꯊꯥꯒꯠꯇꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯈꯨꯗꯝ ꯑꯣꯏꯅ 6-7ꯁꯤꯗ ꯁꯥꯇ꯭ꯔ 50 ꯐꯝꯃꯦ ꯈꯜꯂꯁꯦꯕ ꯑꯩꯈꯣꯏꯅ ꯂꯦꯞꯄꯒ ꯄꯔꯥꯁꯤ ꯇꯥꯛꯇ ꯇꯥꯔꯗꯤ ꯑꯉꯥꯡ ꯃꯅꯤꯡꯗ ꯐꯝꯃꯤꯗꯨ ꯀꯔꯤ ꯇꯧꯒꯦꯗꯤ ꯑꯩꯈꯣꯏꯅ ꯆꯧꯀ꯭ꯔꯤꯗ ꯐꯝꯃꯤꯗꯤ ꯎꯗꯦ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤ ꯂꯝ ꯍꯦꯜꯂꯕ ꯌꯥꯎꯔꯛꯏ ꯃꯔꯝ ꯃꯣꯛꯄ ꯌꯥꯎꯔꯛꯏ ꯑꯗꯨꯅ ꯑꯉꯥꯡ ꯂꯝ ꯍꯦꯟꯕꯁꯤ ꯑꯣꯖꯥ ꯕꯖꯃꯣ ꯂꯥꯛꯑꯦ ꯈꯤꯈꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯑꯣꯖꯥ ꯀꯩꯁꯥꯡ ꯑꯣꯖꯥ ꯁꯣꯃꯣꯔꯦꯟꯗ꯭ꯔꯣ ꯅꯤꯔꯃꯂꯥꯅ ꯈꯪꯉꯝꯕ ꯌꯥꯏ ꯁꯤ ꯁꯅꯨꯡꯕꯝꯒꯤ ꯏꯆꯦ ꯀꯔꯤ ꯀꯩꯁꯥꯡꯒꯤ ꯑꯣꯖꯥ ꯁꯣꯃꯣꯔꯦꯟꯗ꯭ꯔ ꯅꯣꯏ ꯃꯃꯤꯡ ꯇꯥꯔꯝꯃꯅꯤ ꯁꯥꯊꯤꯒ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨꯇꯅꯦ ꯑꯌꯥꯝꯕ ꯀꯤꯔꯤꯁꯤ ꯑꯗꯨꯅ ꯏꯁꯄꯣꯔꯠꯇꯁꯨ ꯀꯩꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨꯝ ꯄꯨꯔꯥ ꯀꯠꯊꯣꯛꯑꯒ ꯂꯥꯛꯑꯕꯅꯤ ꯁꯂꯨꯡꯕꯝ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯃꯥꯌꯦꯞ ꯂꯥꯎꯏꯁꯦ ꯑꯣꯖꯥ ꯁꯣꯃꯣꯒ ꯑꯩꯒ ꯅꯠꯇꯅ ꯂꯧꯕꯤꯅꯕ ꯌꯥꯎꯄꯣꯟꯇꯦ ꯑꯗꯨꯒ ꯃꯊꯪꯗ ꯁꯤ ꯁꯔꯥꯡꯗꯒꯤ ꯑꯣꯖꯥ ꯔꯥꯖꯦꯟ ꯃꯆꯥꯅ ꯑꯃ ꯑꯪꯀꯒꯤ ꯑꯣꯖꯥ ꯑꯃ ꯃꯥꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯈꯤ
ꯅꯤꯔꯃꯂꯥꯁꯨ ꯈꯪꯒꯅꯤ ꯈꯪꯖꯩ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯁꯦ ꯑꯦꯗꯦꯠꯇ ꯀꯨꯏꯅ ꯑꯣꯏꯔꯛꯑꯕ ꯑꯣꯖꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯊꯕꯛ ꯐꯪꯗꯧꯕ ꯀꯌꯥ ꯐꯪꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯗꯦꯠꯇ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯦ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯑꯣꯖꯥꯁꯤꯡꯁꯦ ꯁꯔꯀꯥꯔꯅ ꯄꯦꯟꯁꯤꯟ ꯄꯤꯕꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯦꯟꯁꯤꯟ ꯄꯤꯗꯦ ꯑꯦꯄ꯭ꯔꯨꯞ ꯑꯣꯏꯔꯛꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯄꯥꯕꯨꯡꯁꯦ ꯑꯅꯥꯝ ꯊꯣꯛꯄ ꯅꯠꯇꯦ ꯔꯦꯗꯤꯑꯣꯁꯤ ꯏꯅꯥꯛꯇ ꯈꯤꯜꯂꯒ ꯑꯩꯅ ꯅꯍꯥꯟ ꯖꯦꯟꯁꯇ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯣꯖꯥ ꯖꯦꯟꯁꯁꯨ ꯑꯩ ꯉꯥꯡꯕ ꯁꯛꯄ ꯃꯌꯥꯝꯗꯣ ꯃꯥ ꯌꯥꯝ ꯃꯨꯟꯅ ꯇꯥꯕꯤꯌꯦꯕ ꯑꯩꯅ ꯑꯩꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯣꯏꯅ ꯂꯤꯕ ꯃꯇꯝꯗ ꯑꯗꯨꯅ ꯑꯩ ꯏꯆꯥꯅꯨꯄꯥ 2 ꯂꯩ ꯏꯆꯥꯅꯨꯄꯥ 2ꯁꯦ ꯑꯅꯤꯃꯛ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁ ꯉꯥꯛꯇꯅꯤ ꯅꯣꯏ ꯃꯔꯝ ꯃꯣꯛꯀꯣ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯅ ꯈꯣꯠ ꯇꯧꯔꯒ ꯁꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯋꯥꯔꯛ ꯋꯥꯇꯦꯝꯃꯒ ꯔꯦꯗꯤꯑꯣꯁꯦ ꯑꯗꯨꯝ ꯇꯥꯅ ꯂꯩꯔꯤꯕꯅꯤ ꯏꯆꯥꯅ ꯁꯤꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯏꯆꯥ ꯏꯁꯨꯁꯤꯡ ꯃꯔꯝ ꯃꯣꯛ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡ ngasi halon gi thorom da pabung khoi me amna saruk ya birakta thorom mapung pha ba thorom ama oihan bi haitare ataba yengbi ba mayam da nungai ba haitare ko pabu hoi pabung degi khangja haijaba pabung na khara ma share tawbi ba to ba pabung sing na khara ma share tawbi ram ba ko matam dugi pabung hoina lelak pa punsi maren thengnarak pa wa nungai ke ama wari sabi ba sam nungai pabung mathangi khudong sabada mo pabung thengnasi ngasi di pabung da pijaba matam jina loisalakpana haitare hoi wari di sangaba punsi wari ni mikup khara jida loiba ya ponte ba ko pabung kari punsi ki wari ri aro khamna ba tingal oja jena all india radio da man ma gi punsi ki wari kalliyo pumkhai da kaino ana haibudo oja jem hoji yo man yamna khangai ru baina tana mangon da pithok gulam leire masi tongan bai thagat baina ti ko hoi babu mangon da tongan bam le aseng bani magulam chele aduna maram oliga all india radio mabu tabari ko pone man simaju nabani ni khanjalo hoi babu oja jinsi manipur tana all india gi india wa mi ma u masa khangda bani leksel lakter bani koi mai am achumani babu aduna maram olga masana su maram mokjarakwa mana su wana haujarakwa magi mafra ni loinarakwa mai makha dhamne kari ani matak thongna kari ani haire su thagolan beba ga mogon am to wata hoi aduna maram olga mali sigi thaki je okone adu hiroina na madi ujisu yam walida ma yamna wangi ma sahi nawi sahi yankai chudri akoy sahi di yamriye sahi Fugnipan muk tangai undra jun koi shi tesan tare ni thagazari pabung tajai di nabani bi aina wang thangali thagazari pabung hoi pabung yam nungai jare saru ya birakpa hana thagachari asigidi pabung nasu aroiba call oijarage matam se khangaude call yamno khutpa ngamde haidi wari se dum sangbanina sangaba pusi wari gi matek tangka khachik tangli bani sibauda matam se ai hampi jaba ngamde haitare do sidagi hena mayam matam gi matungina hapkachadana collar khare am ga lokhotpagi khudong sabadasu thamba ngamba oijage mayam pumnamakpu hana thagachari nasigi live chat ta hadi radio da tabadi atopa thaba ma tawraga taba yai ko aduga koi mobile da haitare live chat ta yawbiraga comment ge ibiraga tawisi pura thaba ma kaitho tawrine baba akhana na mayam bo hana thagachari comment phaja bire ko pathok amta nangdre ado ngasigi Facebook ta laibiriba tongan ba platform habidi kusem radio online radio amadi TV channel singda mideng tabiriba amadi YouTube channel da laibiriba pumnamak thagatba phongdoksari thagatsai mi adum yami aduga mayamna su yam pamnaba thorom ama su oi halon gi thorom se duna mini khajitang collar amada pi bodu wari mapung phahawdadi nungai ba yoroina khalle ba ko aduna matam se khara hena adum pijabani mayam ado mathang leiri ngasina loiba natte mathangi no maijing amu ngai minar se mayam pumna mak ngasi damak tadi halon gi thoram mapung phan gi ba
ꯀꯣꯂꯔꯁꯤꯡ ꯍꯥꯟꯅꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯕꯒꯤ ꯑꯌꯥꯕꯗꯨ ꯂꯧꯖꯔꯤ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯣꯝ ꯑꯃꯗꯤ ꯅꯤꯔꯃꯂꯥ ꯊꯥꯡꯖꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯃꯤꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯁꯃꯔꯥꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯁꯟ ꯈꯔ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤ ꯁꯟꯁꯤꯡ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯖꯕꯒꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯧ ꯏꯪꯈꯣꯜ ꯃꯅꯥ ꯃꯁꯤꯡ ꯄꯥꯛ ꯁꯟꯅ ꯊꯥꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯟꯁꯤꯡ ꯑꯁꯤꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯜꯂꯛꯄꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯟꯕꯨꯁꯤꯡꯅ ꯁꯟꯁꯤꯡ ꯑꯁꯤꯕꯨ ꯁꯃꯔꯥꯝ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗꯒꯤ ꯂꯧꯕꯤꯔꯅꯕ ꯈꯪꯍꯟꯖꯔꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯖꯔꯤ 9612421455 ꯑꯃꯨꯛꯇ ꯍꯪꯒꯥꯅ 9612421455 ꯃꯤꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯁꯃꯔꯥꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯁꯟ ꯈꯔ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤ ꯁꯟꯁꯤꯡ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯖꯕꯒꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯧ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯄꯥꯛ ꯁꯟꯅ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯟꯁꯤꯡ ꯑꯁꯤꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯜꯂꯛꯄꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯟꯕꯨꯁꯤꯡꯅ ꯁꯟꯁꯤꯡ ꯑꯁꯤꯕు ꯂꯧꯕꯤꯔꯅꯕ ꯈꯪꯍꯟꯖꯔꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯖꯔꯤ 9612421455 ꯑꯃꯨꯛꯇꯪ ꯍꯟꯅ 9612421455 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ
ꯆꯥꯁꯦ ꯅꯣꯡꯃꯗ ꯌꯣꯜꯂꯗꯤ ꯀꯌꯥꯃꯨꯛꯇꯤ ꯌꯣꯜꯂꯤ? ꯑꯗꯨꯅꯗꯤ ꯑꯌꯨꯛꯇ ꯆꯅꯤ, ꯅꯨꯡꯊꯤꯜꯗ ꯆꯅꯤ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯅꯤ. ꯄꯨꯟꯅ ꯆꯥ ꯒ꯭ꯂꯥꯁ 400ꯃꯨꯛꯇꯤ ꯌꯣꯜꯂꯤ. ꯑꯗꯣ ꯀꯌꯥꯃꯨꯛꯇꯤ ꯂꯦꯝꯍꯧꯏ ꯑꯗꯨ ꯌꯣꯜꯂꯒ? ꯑꯗꯨꯅꯗꯤ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯗ ꯂꯨꯄꯥ 5.